Panthungi Poloi de nang ne life punsi mioi bagi punsi horpum tongale loifam su tongale wari se punsi gi wari makhakne wari sibu ibiriba LAKSHMIPRIYA SANGLAKPAM wari si aiba masagi ayaba yauraga channel sida mayamda lanthokjaga doribane wari si hingliba kanagum natraga kanagumi amataga mari lenyajade aibana wakhali kalpana sagatchaba wari ne haujik tabirasi wari Panthungi Poloi di nangni ahan batangka amukhana nuksibagi lambi sida khong thangjilawre khalambi aisha ngasidi nuksibagi ifak sida sairengire aduga haujikti ai ichahanigi mama soire matamdo nuksibane ibanigi ahan bathengnakiba numito masisu tatana nangsingle Punima mama nabigi mimda laibane chahi ni sure mahakna laiba numidang warangi aying nuksit na silakpada soyjay nerve samlangado malangbagi ipomda maisa langale maga niktemgagi haukraba nuksi wari kaya ado ningsingduna momonta noksari wakhalda khali nuksiba nagsya haujikti panthung oireko Punimana wakhan khalingai tanja aduda imungdagi rasina kaure ibema kaidawino nangbo mangonduda ima ai sereng mai sirana sum khalambane yare ko niro nangi sereng do napabung laktingai sida chak to saurasi hoima ai changage mathangi numini Punima office chalamdai gi mikupne chak to hatu chaba loiraga sari do seme mikhel yengaga tanja duda rasina amuksu kaurake ibema loisilabo nango driver do lobo lani ne hoima loijare ngayaki matung ima adudi ai muk chalukhige hoi fajana irenjana chaluko yaubaga call tawru imada tawrke ima driver du mangolum da gari khambage makhola du tardun Punima imung digi chenthore yar boy bema chalasira kaka chalase Punima du wangangtre tuminna famkre lambida sum thorakpade administrative block tu yaure madu hek yaubaga Punima du gari dagi kumthakre aduga haire yarni kaka horendi imanabida thilalage hoi fare adudi kaka chalukige ko Punimana driver ga wari sanabadu mamanabi ritana uhore Punima gi manak tamna sangsil aga hayek ngasidi yam ngali ko akhoi phajabise as yare he lao changase makhoi ani nok tana office tamna changminare office tu hek changakpaga Punima amadi ritardu san hek tawbuga lobaga kaduda changaga phame anidu table da lemliba file mayam du yengaga mako hole aduga hairake as file khuyam sidia adune aidi ngamari tawba mabani na sauna lengai tanja aduda makoi gi boss na mabani bu my room da file sing da puraga chango haina ingit tawrake clerk amada madam ani sanamta chango hai hoi lage ta da sida loislam khige ngayaki matung ani do surumliba thabak sing do loisilamaga boss ki ka da changke makoi gi boss tu sauna kumnai file sing do yengaga aduga hairake yaroi nabani handak ta ju join taw ko koidre
ꯑꯗꯨꯒ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯑꯃꯨꯛ ꯍꯜꯂꯒ ꯃꯀꯣꯛꯇꯒꯤ ꯇꯧꯔꯨꯁꯦ ꯍꯣꯏ ꯁꯥꯔ ꯌꯨꯝꯗ ꯑꯉꯥꯡ ꯁꯦꯟꯅꯔꯤꯉꯩꯗ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯃꯨꯛ ꯍꯜꯂꯣ ꯑꯗꯣ ꯔꯤꯇꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯄꯨꯔꯅꯤꯃꯥ ꯅꯪ ꯉꯥꯏꯈꯣ ꯔꯤꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯗꯨ ꯏꯉꯪꯉꯪꯅ ꯌꯦꯡꯉꯦ ꯕꯣꯁꯅ ꯇꯧꯔꯤꯕꯗꯨ ꯃꯤꯅꯠ ꯑꯅꯤ ꯂꯩꯔꯒ ꯕꯣꯁꯅ ꯍꯥꯏꯔꯛꯀꯦ ꯄꯨꯔꯅꯤꯃꯥ ꯉꯁꯤꯗꯤ ꯍꯥꯞ ꯍꯣꯂꯤꯗꯦꯅꯤ ꯑꯗꯨꯅ ꯅꯪ ꯆꯥ ꯀꯧꯔꯣ ꯍꯣꯏ ꯁꯥꯔ ꯌꯥꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯄꯨꯔꯅꯤꯃꯥꯗꯨ ꯀꯥꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯃꯤ ꯑꯗꯨꯒ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯪꯉꯛꯑꯝꯃꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯁꯤꯒꯤ ꯀꯣꯛꯇꯥꯡꯁꯤꯅ ꯑꯃꯨꯛ ꯍꯣ ꯆꯥ ꯂꯩꯌꯣꯌꯦ ꯍꯥꯞ ꯍꯣꯂꯤꯗꯦꯅꯤꯅ ꯑꯦ ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯝꯃꯦ ꯍꯣ ꯂꯩꯒꯦ ꯂꯩꯒꯦꯅ ꯍꯥꯏꯔꯝꯃꯦ ꯌꯥꯏꯍꯦ ꯅꯪꯁꯨ ꯑꯗꯣ ꯍꯥꯞ ꯍꯣꯂꯤꯗꯦꯁꯨ ꯑꯣꯏꯔꯦ ꯍꯟꯅꯕ ꯇꯧꯔꯁꯦ ꯄꯨꯔꯅꯤꯃꯥꯒ ꯔꯤꯇꯥꯒꯗꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯨꯔꯅꯤꯃꯥꯒꯤ ꯕꯦꯛꯇꯒꯤ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯇꯥꯔꯝꯃꯦ ꯐꯣꯟ ꯂꯥꯛꯄꯗꯨ ꯃꯈꯣꯟ ꯇꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯗꯥ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯃꯤꯡ ꯑꯗꯨ ꯆꯣꯡꯊꯣꯔꯛꯑꯦ ꯄꯨꯔꯅꯤꯃꯥ ꯐꯣꯟ ꯑꯗꯣ ꯇꯞ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯔꯦ ꯌꯥꯝꯕꯨꯡ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯌꯨꯝ ꯌꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯐꯣꯟꯗꯨ ꯅꯤꯡꯊꯦꯝꯅ ꯑꯗꯨꯈꯛ ꯍꯥꯏꯔꯝꯃꯒ ꯊꯝꯈꯤ ꯔꯤꯇꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯒ ꯄꯨꯔꯅꯤꯃꯥꯗ ꯍꯪꯉꯤ ꯀꯅꯥꯅꯣ ꯏꯇꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯌꯥꯝꯕꯨꯡꯅꯤꯗ ꯌꯥꯝꯕꯨꯡ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯃꯥꯒꯤꯁꯨ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯤꯕꯤꯌꯨ ꯂꯤꯕꯤꯒꯦ ꯁꯣꯏꯗꯅ ꯑꯗꯣ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯁꯦ ꯍꯣꯏ ꯑꯅꯤꯗꯣ ꯑꯣꯇꯣ ꯇꯣꯡꯃꯤꯟꯅꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ ꯔꯤꯇꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯛꯄꯗꯣ ꯃꯃꯥꯅ ꯎꯔꯝꯃꯤ ꯔꯥꯁꯤ ꯃꯥꯡꯒꯣꯟꯗꯩ ꯂꯦꯞꯄꯒ ꯂꯥꯎꯔꯛꯑꯝꯃꯤ ꯏꯕꯦꯝꯃ ꯌꯥꯝ ꯉꯜꯂꯛꯏꯗ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯞ ꯍꯣꯂꯤꯗꯦ ꯑꯣꯏꯕꯅꯤꯅ ꯉꯟꯇꯥꯅ ꯊꯥꯗꯣꯔꯛꯑꯦ ꯐꯔꯦ ꯐꯔꯦ ꯏꯃꯥꯁꯨ ꯏꯁꯤꯡ ꯑꯝꯇ ꯍꯣꯜꯂꯨꯈꯤꯒꯦ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯨꯃꯤꯠꯇꯨꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯔꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯑꯦ ꯐꯣꯟ ꯂꯥꯛꯄꯗꯨ ꯇꯥꯔꯗꯨꯅ ꯔꯥꯁꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯦ ꯍꯜꯂꯣ ꯉꯁꯥꯏꯗꯩ ꯑꯩꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯁꯦ ꯄꯥꯏꯗꯕꯤꯒ ꯇꯧꯏꯅꯦ ꯀꯩꯗꯧ ꯂꯩꯒꯦ ꯅꯪ ꯏꯕꯨꯡꯉꯣ ꯄꯨꯔꯅꯤꯃꯥꯗꯣ ꯀꯣꯟ ꯐꯦꯡꯍꯧꯔꯤꯅꯦ ꯑꯁꯤ ꯂꯣꯏꯔꯒ ꯏꯃꯥ ꯁꯣꯏꯗꯅ ꯇꯧꯍꯜꯂꯒꯦꯀꯣ ꯐꯅꯤ ꯏꯃꯥ ꯊꯝꯖꯔꯒꯦ ꯏꯃꯥꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯄꯨꯔꯅꯤꯃꯥꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯐꯣꯟ ꯑꯗꯨ ꯌꯦꯡꯕꯗ ꯇꯨ ꯃꯤꯁ ꯀꯣꯜ ꯐ꯭ꯔꯣꯝ ꯗꯥ ꯅꯤꯡꯊꯦꯝ ꯍꯥꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥ ꯐꯣꯟ ꯂꯥꯛꯑꯝꯕ꯭ꯔꯣ ꯀꯅꯥꯒꯤ ꯐꯣꯟ ꯂꯥꯛꯑꯝꯒꯦ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯐꯣꯟ ꯂꯥꯛꯑꯝꯕꯅꯤ ꯑꯃꯨꯛꯇ ꯇꯧꯕꯤꯈꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯀꯥꯡꯒꯜ ꯊꯥꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯇꯨꯝꯅꯕ ꯐꯃꯨꯡꯗꯣ ꯁꯦꯝꯕ ꯂꯣꯏꯕꯒ ꯐꯣꯟ ꯑꯗꯨ ꯇꯧꯏ ꯍꯜꯂꯣ ꯌꯥꯝꯕꯨꯡ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯣ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯇꯧꯔꯛꯑꯝꯃꯤ ꯀꯩ ꯂꯩꯔꯒꯦ ꯌꯥꯝꯕꯨꯡ ꯏꯆꯥ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯇꯤ ꯇꯨꯝꯈ꯭ꯔꯕꯣ ꯁꯟꯖꯟꯁꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯪ ꯁꯣꯜꯂꯝꯕꯅꯦ ꯑꯅꯤꯃꯛ ꯑꯗꯣ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯐꯔꯗꯤ ꯂꯥꯛꯄ ꯌꯥꯔꯕꯅꯦ ꯌꯥꯝꯕꯨꯡ ꯏꯃꯥꯗꯣ ꯅꯥꯍꯟꯒꯅꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯍꯣꯏ ꯌꯥꯝꯕꯨꯡ ꯍꯌꯦꯡꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯉꯦ ꯇꯨꯝꯃꯁꯦ ꯇꯨꯝꯃꯁꯦ ꯍꯌꯦꯡꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦ ꯄꯥꯏꯔꯛꯎꯀꯣ ꯍꯣꯏ ꯌꯥꯝꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯦ ꯄꯨꯔꯅꯤꯃꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ
ऑफिस चनब फिर लोसल राशिना कईनोम लेरो हाइबगी मोंगदा वादो हाइरमे फने असंगबदो लेरो नचे पिछकी मचानुपी उनबगी सोस्ती नुमिता पोपांग पीदुनी होई मा लेरके थबक हेक लोबगा बाजारदगी लेरागे हाय थेंग ममना हलकनु कोई बेमा इमा नसा ज्ञान ताजरे हाइनरिंगी तंजादुदा रिता पूर्णिमाबु लौब लाए पूर्णिमादी येंगदुना रितान हाय थेंगे लाओ चलसे पुंगसे याद्रेबा चलसे पूर्णिमा रिता की गाड़ी मनिंगदा काखतुना फमख्रे अदुगा मबानी तबना तबना थोंगाल लांथोकेबदो राशिना तुंगलोमदे येंगवे अदुगा मचिंदा मुरुम मुरुम सोंदुना इमुंगदा लेहवे गाड़ी दो थौना थौना रिताना पूर्णिमा हंगके ngarang wari do aidi am taning ho office yore lirege tamna lambi da lakpadage makhoi ani office yore office ta hek yobaga sign tormaga mabani phampham da phamthakre rita do punima de yengduna asum naire wari do liro lige punima magi dai do hek phak tokpaga magi phone lakpido amuk hore हंदक येंगलुबदा निंथेमगी कॉल ओरमे याम बिजी ओइ ब्रो ओइ देदा थबक तो वारे नंगा पोथारमने कना कना लेमिनगे रिता गा लेरिए होय फरे दुदी होरेन लौब लागे याय फोन अदु थमख्रे वारी सानबा लोरगा पूर्णिमा दाई तो फाक्तुना अमुक पाबा होय पूर्णिमा ना रिता दे यंगा वारी दो पारगा फजना लिबिरमे वारी सिगी ममिंग द वन साइडेड लव पूर्णिमा अमदी निंथेमगी वारी ने कईनो मसाई नुपागी चिंगलेम खुलेम दो नुक्सिबा कायदुबु लाखिद्रोइबो तौरिसिबो खंग्रेदा वखल से मा उरुबदगी तुपक तफाई चले हाइफम खंग्रे पूर्णिमा वखल दो खना खना मुद सागलेंगैदा राशिना तमना जंगतुना हाइरे अंगावबी ओइरेगे हाइरो इबेम नंगबो नथंदा नोंमी चोइरो लोलिदो कैगिनो अस अखोय मासिदी जाजात का हाये तल्ले हे अतै लाइरी नोइगी क्लास तो कमाइने तवी ngasiदी कॉलेज तुबु नुंगाइब्रो नंगबो इमा नुंगाइये हयेंगदगिदी फजना क्लास तौरनी हाय ओ फरे फरे अदुदी हयेंगदगिदी फजना पुकनिंग चंगोको होय मा फजना यावरदबने हयेंगदगिदी यावरो इमागिदी इसानी सुब नते नतोमतनी ज्ञान तावको होय बेमा आई चाक याम लामेबा चाक थिबिरमो अदुदी लाओको इमागा चामिनरुसि पुलप होय इमा लागे ममा मचानी दो वारी सानबा लोरगा चाखुम लोमदा चाक चानबा तौरे चाक चाबा लोरबा मतुंग पूर्णिमा थबसिंग दो लोसिलमगा मागी कादा तुमनबा चंगे सोमदसु अदु मंगाय निथेम अदु चाक चाव हाइबा यारमदे फमुंगदा फमगा वखल उंगदुना ले अस ngसागी संखोन बिनुपिदो ममिंग कई कौजानो ममिंग दो याम खंगनिए होइदा हयेंग गायरगे माना चाक चाव हाइबा यादबदुदा मतै मलेरांगदा थेमा लाए बुंगो चाक से सारिङेदा साथौ उलाउने लागे तैमा चाक चारबा मतुंग निथेम अमदी पूर्णिमा वखल खन खना तुमथखेरमे नुमिदो हौख्रे मथंगी नुमिनी पूर्णिमा nganta hogutuna imungi thabak loirba matung wal clock ta yenge pungse yam ngale kanade horen punaba achapot ngaru khige wa siarga पूर्णिमा चाखुम लमदा चंगे अदुगा लाउदु फजना ngauru matung wal clock tu da amuk yenga isau langi
ꯑꯁ ꯄꯨꯡꯁꯤꯗꯤ ꯌꯧꯔꯦꯅ ꯌꯥꯝ ꯊꯦꯡꯉꯦ ꯀꯃꯥꯏ ꯇꯧꯅꯤ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯄꯨꯔꯅꯤꯃꯥꯗꯣ ꯂꯣꯏꯁꯤꯜꯂꯦ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯆꯪꯍꯟꯗ꯭ꯔꯗꯤ ꯂꯣꯏꯔꯅꯤ ꯑꯩ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯦꯝꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯕ ꯇꯣꯂꯨꯃꯨꯅ ꯀꯣꯂꯦꯖ ꯇꯥꯅ ꯊꯤꯟꯕꯤꯔꯛꯑꯦ ꯅꯤꯡꯊꯦꯝꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯁꯟꯇꯅ ꯂꯥꯎꯔꯦ ꯂꯥꯛꯑꯦꯗꯅ ꯍꯦꯔꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣꯏ ꯍꯣꯏ ꯚꯥꯏ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯑꯅꯤꯗꯨ ꯆꯪꯉꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯊꯤ ꯇꯧꯅꯔꯝꯃꯤ ꯃꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯥꯖꯀ ꯀꯣꯔꯧꯒꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯐꯖꯕꯤ ꯄꯥꯔꯇꯤꯁꯤꯡꯗꯣ ꯑꯝꯇ ꯎꯗꯦꯅ ꯂꯥꯛꯔꯣꯏꯗꯨ ꯖꯥꯠꯂꯣ ꯃꯣꯏꯕꯣ ꯃꯈꯣꯏꯅ ꯍꯪꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯕꯁꯟꯇꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯍꯣ ꯂꯥꯛꯆꯔꯅꯤꯌꯦ ꯌꯥꯍꯧꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯉꯟꯕꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯟꯅꯅ ꯋꯥꯊꯤ ꯑꯃꯨꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯄꯨꯔꯅꯤꯃꯥ ꯍꯣꯏ ꯄꯥꯔꯇꯤꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯃꯌꯨꯝ ꯇꯥꯅ ꯍꯧꯕ ꯂꯥꯛꯏ ꯑꯇꯩꯁꯤꯡꯗꯤ ꯒꯦꯠꯇ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯂꯩꯅꯥꯅ ꯄꯨꯔꯅꯤꯃꯥꯕꯨ ꯍꯧꯕ ꯆꯪꯉꯝꯃꯤ ꯂꯣꯏꯗ꯭ꯔꯤꯕ ꯄꯨꯔꯅꯤꯃꯥ ꯊꯦꯡꯉꯦ ꯄꯨꯔꯅꯤꯃꯥꯁꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯈꯨꯝꯃꯛꯈꯤ ꯍꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ ꯅꯣꯏ ꯉꯥꯛꯇ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦꯕ ꯄꯨꯔꯅꯤꯃꯥꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯤꯉꯩꯗ ꯉꯧꯔꯝꯕ ꯄ꯭ꯂꯥꯎꯗꯣ ꯄꯨꯕ ꯀꯥꯎꯔꯦ ꯃꯁꯝꯗꯨ ꯃꯀꯣꯛ ꯇꯨꯝꯃꯨꯕꯒꯤ ꯏꯐꯥ ꯐꯥꯅ ꯊꯣꯛꯂꯛꯑꯦ ꯂꯩꯅꯥꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯍꯣ ꯇꯞꯅ ꯇꯧꯑꯣ ꯏꯕꯦꯝꯃꯧ ꯌꯥꯝ ꯉꯜꯂꯤꯌꯦ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯃꯤꯍꯨꯟꯒ ꯑꯃꯇ ꯌꯥꯎꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯁꯦꯝꯃꯤ ꯁꯝ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯅ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯦ ꯔꯥꯁꯤꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯄꯨꯔꯅꯤꯃꯥ ꯃꯃꯥꯗ ꯍꯥꯏꯔꯝꯃꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯔꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯡꯒꯥꯟꯗ ꯌꯦꯡꯅ ꯌꯦꯡꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯊꯣꯛꯂꯛꯑꯝꯃꯤ ꯄꯨꯔꯅꯤꯃꯥ ꯂꯩꯅꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯤ ꯃꯃꯥꯡꯗ ꯆꯠꯂꯦ ꯂꯩꯅꯥ ꯁꯥꯒꯤ ꯅꯣꯠꯇꯣ ꯅꯪ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤ ꯄꯨꯔꯅꯤꯃꯥ ꯍꯣꯔꯦꯟ ꯁꯦꯝꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯣꯏꯔꯒ ꯑꯩ ꯅꯪꯉꯣꯟꯗꯩ ꯋꯥꯏꯒꯦ ꯌꯥꯏ ꯄꯨꯔꯅꯤꯃꯥ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯀꯣꯂꯦꯖ ꯌꯧꯔꯦ ꯃꯈꯣꯏ ꯄꯥꯔꯇꯤꯅ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯄꯒ ꯅꯤꯡꯊꯦꯝ ꯍꯣꯏ ꯄꯥꯔꯇꯤꯗꯤ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯖꯥꯁꯨ ꯂꯥꯛꯇꯕ ꯇꯟꯖꯥ ꯑꯣꯏꯕꯅꯤꯅ ꯕꯁꯟꯇꯅ ꯆꯥꯟꯁ ꯂꯧꯔꯒ ꯍꯥꯏꯔꯝꯃꯤ ꯄꯤꯡꯀꯤ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯂꯣꯏ ꯐꯖꯩꯗꯀꯣ ꯑꯩꯈꯣꯏꯅ ꯐꯖꯔꯒ ꯅꯣꯏ ꯆꯥꯛꯄ꯭ꯔꯣ ꯆꯥꯛꯇꯦ ꯆꯥꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯁꯛ ꯈꯪꯅꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒ ꯄꯨꯔꯅꯤꯃꯥꯒꯗꯤ ꯈꯪꯅꯗ꯭ꯔꯤ ꯃꯥꯜꯂꯦ ꯄꯤꯡꯀꯤ ꯁꯥꯎ ꯁꯥꯎꯅ ꯈꯨꯝꯃꯛꯈꯤ ꯀꯩꯕ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯕꯁꯟꯇꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ ꯁꯛ ꯈꯪꯅꯁꯦ ꯍꯥꯏꯕꯅꯦ ꯑꯅꯤꯁꯦ ꯌꯥꯏ ꯉꯁꯤꯗꯤ ꯑꯣꯞ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ ꯇꯧꯔꯁꯦ ꯃꯕꯥꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯅꯥꯅ ꯃꯔꯛ ꯊꯠꯂꯝꯃꯤ ꯌꯥꯔꯦꯍꯦ ꯅꯕꯥꯅꯤꯒꯤ ꯋꯥꯊꯤꯗꯣ ꯍꯣꯔꯦꯟ ꯁꯥꯟꯅꯔꯣ ꯅꯤꯡꯊꯦꯝꯅ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯣꯖꯥ ꯑꯃ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯣꯏ ꯀ꯭ꯂꯥꯁꯁꯦ ꯑꯣꯞ ꯑꯣꯏꯔꯦ ꯁꯥꯔꯗꯣ ꯉꯁꯤ ꯑꯦꯕꯁꯦꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯣꯏ ꯁꯥꯔꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯅꯣꯠ ꯁꯦꯝꯃꯣꯅ ꯍꯥꯏ ꯑꯣꯖꯥ ꯑꯗꯨ ꯋꯥꯗꯨ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯕꯁꯟꯇꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯝꯃꯤ ꯇꯥꯗ꯭ꯔꯣ ꯃꯌꯥꯝ ꯁꯥꯔꯅ ꯑꯣꯖꯥ ꯂꯥꯛꯑꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯤꯡꯀꯤꯒ ꯔꯣꯃꯥꯟꯁ ꯇꯧꯔꯨꯈꯤꯌꯦ ꯉꯥꯛꯇ ꯀ꯭ꯂꯥꯁꯁꯨ ꯑꯣꯞ ꯌꯥꯝ ꯂꯩ ꯆꯠꯂꯦ ꯑꯩꯈꯣꯏ ꯂꯥꯛꯑꯣꯗꯅ ꯄꯤꯡꯀꯤ ꯕꯁꯟꯇꯅ ꯄꯤꯡꯀꯤꯒꯤ ꯃꯈꯨꯠꯇꯣ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯕꯥꯅꯤꯅ ꯆꯠꯈꯤꯕꯗꯣ ꯃꯌꯥꯝꯅ ꯆꯥꯛꯅ ꯂꯩꯍꯧꯋꯤ ꯃꯕꯥꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯇꯩꯁꯤꯡꯗꯨꯁꯨ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯂꯣꯝꯗ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯈꯛꯇ ꯂꯩꯍꯧꯔꯦ ꯄꯨꯔꯅꯤꯃꯥꯗ ꯌꯦꯡꯉꯒ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯦ ꯏꯕꯥꯅꯤꯗꯪ ꯉꯥꯏꯍꯧꯔꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯣꯝꯗ ꯆꯠꯂꯨꯁꯦ ꯁꯦꯛꯁꯄꯤꯌꯔꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯗꯧ ꯂꯩ ꯍꯣꯏ ꯐꯔꯦ ꯆꯠꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯧꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯦꯛ ꯌꯧꯕꯒ ꯄꯨꯔꯅꯤꯃꯥ ꯅꯤꯡꯊꯦꯝ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ ꯅꯪꯁꯨ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ
ꯌꯥꯏ ꯈꯣꯡꯎꯞ ꯂꯧꯊꯣꯛꯄ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯄꯗꯨ ꯄꯥꯔꯤ ꯍꯣꯏꯒꯤ ꯄꯥꯔꯇꯤꯅ ꯎꯔꯒ ꯂꯛꯅꯔꯝꯃꯤ ꯑꯅꯤꯁꯦ ꯌꯥꯗꯦꯀꯣ ꯀꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯌꯥꯝ ꯆꯥꯈ꯭ꯔꯦꯗ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯤ ꯎꯁꯤꯠꯇꯤꯔꯣ ꯅꯪꯒꯤꯗꯣ ꯍꯥ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯈꯪꯉꯦꯗꯅ ꯄꯥꯔꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯈꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯒꯕꯨ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯅꯤꯡꯊꯦꯝꯁꯨ ꯁꯥꯎꯅ ꯈꯨꯝꯃꯦ ꯆꯠꯃꯤꯟꯅꯔꯦ ꯑꯗꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯅꯤꯗꯣ ꯐꯨꯅꯒꯦ ꯇꯧꯕꯗꯨꯗ ꯄꯨꯔꯅꯤꯃꯥ ꯂꯥꯏꯔꯤꯛ ꯂꯧꯕ ꯂꯣꯏꯔꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯃꯒ ꯃꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯈꯟꯅꯕꯗꯣ ꯈꯥꯝꯒꯦ ꯇꯧꯏ ꯅꯤꯡꯊꯦꯝ ꯃꯥꯟꯅꯔꯨꯅꯨ ꯁꯛꯁꯤꯒ ꯅꯤꯡꯊꯦꯝ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯗꯕꯤꯗ ꯄꯨꯔꯅꯤꯃꯥꯕꯨ ꯀꯥꯟꯇꯤꯟ ꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯛꯈꯤ ꯀꯥꯟꯇꯤꯟ ꯌꯧꯕꯒ ꯃꯈꯣꯏ ꯄꯥꯔꯇꯤ ꯄꯨꯂꯞ ꯐꯝꯃꯝꯃꯤ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯉꯒ ꯂꯥꯛꯄꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯎꯔꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯕꯥꯅꯤ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ ꯄꯥꯔꯤ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯄꯨꯔꯅꯤꯃꯥ ꯃꯕꯥꯅꯤꯗ ꯂꯥꯛꯅꯔꯛꯄꯗꯣ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯌꯥꯝꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯤꯡꯊꯦꯝꯗꯣ ꯑꯆꯥꯄꯣꯠ ꯂꯩꯐꯝꯔꯣꯝꯗ ꯃꯈꯣꯡ ꯊꯥꯡꯉꯒ ꯆꯠꯈꯤꯕꯗꯣ ꯃꯌꯥꯝꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯅꯔꯝꯃꯤ ꯀꯩꯅꯣ ꯁꯤꯅ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯤꯁꯤꯅ ꯕꯁꯟꯇ ꯅꯪ ꯑꯝꯇ ꯍꯪꯉꯨꯆꯣ ꯆꯠꯂꯣ ꯕꯁꯟꯇꯁꯨ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯦꯝ ꯑꯆꯥꯄꯣꯠꯇꯣ ꯑꯣꯔꯗꯔ ꯇꯧꯕ ꯂꯣꯏꯔꯒ ꯕꯁꯟꯇꯅ ꯆꯦꯜꯂꯛꯄꯗꯣ ꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯏꯕꯣ ꯐꯝꯃꯝꯃꯨ ꯌꯥꯗ꯭ꯔꯣ ꯕꯁꯟꯇꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯣ ꯑꯗꯣ ꯅꯪꯅ ꯂꯩꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯦ ꯑꯣ ꯅꯪꯒꯤ ꯌꯥꯎꯗꯦ ꯄꯨꯛꯆꯥꯎ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯏꯕꯥꯅꯤꯒꯤꯅꯤ ꯕꯁꯟꯇ ꯌꯥꯝ ꯉꯛꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯦꯁ ꯃꯁꯥꯕꯨ ꯈꯪꯉꯕꯣ ꯈꯪꯗ꯭ꯔꯤꯍꯦ ꯍꯥꯏꯗ꯭ꯔꯤ ꯕꯁꯟꯇꯅ ꯈꯨꯝꯃꯦ ꯐꯣꯡꯗꯣꯛꯍꯧꯔꯣ ꯊꯨꯅ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯕꯅꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯤꯡꯊꯦꯝꯁꯨ ꯕꯁꯟꯇꯒꯤ ꯋꯥꯗꯣ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏꯗ ꯚꯥꯏ ꯇꯞꯅ ꯇꯞꯅ ꯇꯧꯒꯦ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯅꯤꯗꯨ ꯀꯣꯟꯅꯔꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯕꯥꯅꯤ ꯎꯕꯗ ꯃꯌꯥꯝꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯪꯅꯩ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯀꯩ ꯂꯩꯔꯨꯏꯅꯣ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯕꯁꯟꯇꯅ ꯈꯨꯝꯈꯤ ꯍꯣ ꯅꯤꯡꯊꯦꯝꯅ ꯉꯁꯤꯁꯦ ꯇ꯭ꯔꯤꯠ ꯇꯧꯒꯦꯌꯦ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯂꯥꯡꯅꯔꯝꯃꯤ ꯑꯁꯦꯡꯕꯩꯔꯣ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯒꯦ ꯕꯁꯟꯇꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦꯍꯦ ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯆꯥꯔꯦ ꯅꯕꯥꯅꯤ ꯆꯥꯍꯧꯔꯣ ꯃꯌꯥꯝ ꯑꯅꯤꯁꯦ ꯊꯝꯕꯤꯔꯝꯃꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯅꯤꯃꯥ ꯌꯥꯝ ꯉꯛꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯝꯇ ꯁꯣꯛꯇ꯭ꯔꯣ ꯉꯁꯥꯏꯒꯤꯗꯣ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ ꯍꯥ ꯀꯩꯕꯣ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏ ꯈꯠꯅꯕꯗꯣ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯃꯤꯅ ꯅꯪꯉꯣꯟꯗ ꯎꯁꯤꯠꯇꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯍꯥꯏꯈꯤꯕꯗꯣ ꯂꯣꯏꯔꯗꯨꯅ ꯇꯦꯕꯜꯗ ꯊꯅꯝꯃꯤ ꯄꯨꯔꯅꯤꯃꯥ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯝꯃꯜꯂꯦ ꯁꯤꯗꯤ ꯑꯩ ꯉꯝꯃꯣꯏ ꯃꯣꯏ ꯑꯇꯩꯗꯤ ꯆꯥꯈ꯭ꯔꯕꯣ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯏꯕꯥꯅꯤ ꯈꯛꯀꯤꯅꯦ ꯃꯣꯏꯗꯤ ꯆꯥꯔꯦ ꯍꯥꯏ ꯄꯨꯔꯅꯤꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯀꯦ ꯇꯧꯕ ꯄ꯭ꯂꯥꯎꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯦ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯄꯥꯈꯠꯇꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯎꯕꯗ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯑꯦ ꯀꯩ ꯀꯥꯎꯔꯝꯃꯒꯦ ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯃꯤ ꯇꯤꯐꯤꯟꯅꯦ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯀꯥꯎꯔꯦ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯤꯗꯣ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯂꯥꯛꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ ꯄꯨꯔꯅꯤꯃꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯄꯨꯔꯅꯤꯃꯥꯁꯨ ꯑꯃꯨꯛ ꯅꯤꯡꯊꯦꯝꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯌꯦꯡꯉꯒ ꯈꯨꯝꯈꯤ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯅꯤꯡꯊꯦꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯨꯔꯅꯤꯃꯥꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ
नुमितुगी क्लास मरीमक्तो कैंसल तौदुना मयुम ताना लोइना हनख्रे असुमना नुमितसे हौखिरमे था निगी मतुंगने क्लास अदो सुटी थादुना छात्र छात्रीसिंग लोइनमक एग्जाम की लाइक पानब मतमने पूर्णिमाना ममानबीसिंगा वारी सानब लोरब मतुंग पूर्णिमा की फोन दा नंबर खंगदब अमा कॉल तौरे पूर्णिमाना कनानो हाइदुनी यंगबदा बसंत की ओरमे पूर्णिमा लाइक क्या पाब लोरगे पूर्णिमा सोर सांग नोंतोक्तुना हाइरे अस लोइद्रिदा अदो नंदी बसंत नमु हौद्रिदाइदि पाबगा कदाइदैनो अदो पूर्णिमा नंगी नंबर से निथेमना पिरोन हाय पीग्रगे को पूर्णिमाना तपना खुमे पीख्रो एग्जाम की ताना दौसु मैम ले फरे दुदी आई थमगे को पूर्णिमाना मुखुमे होय फरे ऐसु लाइक नायक पाखिगे दुदी नुमिदांग वारम की मतमने पूर्णिमाना लाइक पारेंगे तंजा दुदा पूर्णिमा की मनाक्ता नकना लेब फोन अदु लाए पूर्णिमाना फत ओंथोक्तु नेंगपदा निंथेम की कॉलर में अदुबो फोन अदुदा अननोन कॉल हाइना थाई पूर्णिमा फोन अदु ओखले कनामु ओरिबा हाइदुना खलिंगैदुदा निंथेमना फोन धारके लाइक पाबा क्याम लोइसलगे लोइद्रिये नंगदे निंथेमना मुआरे अदो हयेंग अमता उनसे चैप्टर 2 गिदो आई केमता खंगद्रेबा होय याये पुंग अनीदा विटी पार्क तो थेंगनरसे अनीदो फोन दो वारी ngak सानरबा मतुं फोन दो थमनाख्रे अदुगा मागी मागी मथौदो ओनसिनख्रे मथंगी नुमिने अनीदो विटी पार्क तो उनसे आबा पुंग दो तारे नुंथेलगी पुंग अनीनी पूर्णिमा दु निंथेमु गाई पार्क तुदा निंथेमसु गाई सो पुथोक्तुना मयुमदगी थोक्लामे तंजा दुदा लैरांगना निंथेमदा हंगकी बुंगो काय चतुइनो नंगबो निंथेमना वामता गांगदना युमदुदगी थोख्रे ngayak lerba matung पूर्णिमाना फमलिबा जगह दुदा लाई मनाक्तम चंगसिलगा हारि कयाम कुरिगे योरकपा पूर्णिमा याम साउना ngayak oire yorokpa निंथेमना मका तारे फरे दुदी डिस्कशन चथरसे चैप्टर 2 की मतंगदा याये अदो होरेन पुलप हनमिनरसे लैनागा लाकमिनबने अदो मादी थबा अमा लेना चतख्रे हो याये एग्जाम की दी क्याम लोरगे बाबा पूर्णिमा न खुमे खरा अदुम रिविजन चली हाइदुने आफ्टर 5 minutes निंथेमना ओनसिनदुना हाइरे अदुदी ऑल द बेस्ट फजने इरमो सिगी पेनसिना पूर्णिमा सोमु पेन अदुदी यंगदुना हाइरे थैंक यू एंड सेम टू यू ऐसु कैनोमा पीगे निंथेमना खुमे कैनो पिरो पूर्णिमाना से सीने इरमो टॉप तानाबा निंथेमसु मोमो नोक्तुना पेन अदु लौरगा हाइरमे होय नंगसु ओइरोको अनीदो फना कुइना डिस्कशन तौनरबा पूर्णिमाबु निंथेमना मयुमदा थिनबिरई निंथेमसु मयुम तानाबा लंबिरोमदा चतखिरमे पूर्णिमा मयुमदा हेक योबगा लाइक पारिंगे तंजा दुदा ममाना कौरके लोइद्रुबु इबेमा चाक चारसि लाओ पूर्णिमासु ममाना कौरकपदो तारदुना खुमै होय मा लागे निंथेमना पिरको पेन अदो मागी लाइक मनुंगदा हापचलमे पूर्णिमाना पेन अदो मुरुम मुरुम सोनना हाय नंगाक्ता लेरमो आई चाक चारुखिगे पूर्णिमासु चाक चाबा चंख्रे नुमित अदुसु असुमना हौख्रे नुमित खरनी की मतुंग कॉलेज की सेमिस्टर एग्जाम होरमे पूर्णिमासु होबे होबे तौदुना लैनागा एग्जाम थाबा लामे सोमदसु निंथेमगा कोरौगदु होल मनुंग चंगक्तुना आंसर स्क्रिप्ट लौरदुना आंसर इबा होरमे लैनागा पूर्णिमागदु नंगहौरोय मतागुम चंसिलकपदा थोंजिल मपाल अदुदा तुसिनबदो कोरौनु उरदुना निंथेमदारे बाय ए येंगो अनी चा तु लाकपदा तौरी माले निंथेमना नोगा खुमे
Bye. Answer kaudana bo hona bada tusin ba soidan oramni. Ngayak lerga college tugi satra singdo bel kingak tuna exam iba hona kre. Ningthem di Punima da muyang che da mu iri answer singdo. Ningthem na khali kaino ma dawri sibo kaimta khangdri jalo. Punima du kaudana pa pen aduda yengduna murum sole. Nang nai se top ta handoi ne aduna answer amta kawba yade ko. Minute 30 gi matung exam adu loirga ojana answer skip lawbu loiraga satra sing ado thongna rame. Punima amadi Ningthem di iba loidre adubu ojana che adu munkhre. Somdana mamanaba amadi mamanabi singna makoi ni do tholaktabaduda murum sonari. As akhoigi ahibi ani do kayam irbano khangde tholaktre na hujik phau. Moi ma'am na langdo pari hoigi party changaktuna wari du marak thale. Kari haiba noi hujiki do noigi do pari hoigi party changaktuna wa thatpaduda maike ani do onsana duna khume. Kem nate exam thamdrabo nangdi thengu. Pari du mayam na khumi do nasungdaba makai. Punima amadi Ningthem na exam hall dagi thokminarapdo uraduna mayam da onsan duna lawrme. Ani che warning ni hayu mit yam nare chasilao. Pari magi kanggu singdo puraga mafam adudagi chatkirame. Punima amadi Ningthem na makoi party singi manak tamna lakpa matamdadi mayam do ungaga tupak tubai chanarame. Moigi matau singdo ubada Ningthem na hangame. Mayam tumin laine che kaigino kaidaba yaurge. Mayam adu Ningthem wa tabada amata komakte. Ngayak lerga Punima gi mamanabi Rituna mapi ya chenduna haire. Pari hoi party lame aduga kelame akhoida nabani su last warning ne hairame. Ningthem wa du tabduda sawbuda lore adubu mabu ning do phatha gaire kaishu khalorno se ai tawge chasilao ma'am. Mayam do mayumda exam loiduna hanarame. Mayum hek yobuga Ningthem do ngasai Rituna tamno ko wado nichingaga wakhanda khale. Pari nang ai exam loiba numita kaidogi yeng nang magna igi lambi sida yelaba nang aina losinba tare. Ningthem na wakhan khalingai tanja atuda Punima phone tarame. Ningthem na call lakpado tarduna phone adu paikhale. Hello Punima kaidawre. Punima momon minu amaga loinana haire. Exam nungairam bro. Ningthem su ngai wakhan khale aduga haire. Nungairame nangdi kyam taramage. Punima ikaina haire. As kon hairege thamage. Ningthem na mo haire hoi adudi pathoko laik do aishu parage. Asumna wari sanarba matung mathang exam gi laik amuk panakhre ani do numit su asumna hokre. Numit humni gi matung op lerabnina Ningthem amadi Punima phone da dum discussion tarame. Numit gi matung da mathangi numita exam gi last thokpo rame. Punima amadi Ningthem phone da wari sanare. Hayeng ne loire ko exam se loire ado ai kainom haining mane. Punima namu kai wari no hayu ta se. Ningthem na wakhan khalaga hairame. Yam lubo wane exam loiraga haige. Punima du taning mana loire hairo he. Punima na wa do hek haibaga Ningthem phone thamkre. Lairik panaba amadi chaising to oba matungda numitu su asumna hokirame. Mathangi numine English ta hairdi
The last day of exam, we enjoy it haiduni. Ritana, wa martha tunare. Ba, wari makhadi. Punima namuk, wari makhali rame. College tugi, satra singdo. Bel kingi duna, exam iba horame. Ningthe mamadi, Punima su, fazana irame. Exam dugi, last ben king of matung. Satra singdo, loine thongna rame. Adubu, Ningthenga Punima gadi uramde. Mayam duna, tholak padadi, ani do lerem dabadagi. Koti thibada, ani do, pak amada lerame. Ningthemna, Punima do am hangame. Kaya mirame. Nungai khibra dum. Punima na khume. Loine torme, nangdi. Hoi, aisu kaudaba makai, loine rame. Punima na mu hangame. Ado, nang wa mahaini haidanya. Hairo. Ningthemna, Punima gi. Sajimita gumangamjabi. Miyeng duda. Yengaga hairake. I love you, Punima. Ai, nang pame. Nang bunuksi. Wahai do tabda, Punima. Haraw na haire. Asing bayro. Aisu nang bunuksi ba koire. Mabani gi matau duda. Tanjadu chap chana. Thugai gi haiduna. Pari. Magi party du puduna. Changame. Adu gaire. Ses. Media de ko. Ado mitchi amnare. Ai di yang bada. Ningthem do. Nahan gi thodok tuka. Sauning na leibaga. Amuksu pari ne yelakbaga mapa chanare. Pari gi wado thatuna ningthem naire. Aina aigi nuksibibu nuksi aina haibada. Nang kana oirige. Adum na haido ha. Mi usitri nangi do. Pari namuk mukta naire. Nangi natu se. Aina lo shalo haibra ha. Singnarak tabana nangi phavoini. Pari du thang lakthuga Punima ge ngaksim maya dame. Aduga ningthem do unsilame. Nangi natu siam. Wa siarga Parina Punima bu ke halaba matu. Ningthem do mu unsilame. Parina adum na hayak padu ningthem yam saure. Ningthem sawe manmdagi Pari gi mamaida kinna thil. Pari su Ningthem da ngaman ba yade haiduna. Ningthem da onsilaga kausile. Mabani na asumna funabduda mayam changduna khamtokne. Ningthem hoi gi party na Ningthem bu khamdoe. Aduga Pari hoi gi party na Pari bu khamdoe. Tanja aduda Punima di gyan mangduna laimai da tarame. Punima na gyan mangduna laimai da taraga leibado Ningthem na doctor dan pukhatkre. Taunariba mawung matau adu ubada college tugi satra khudingmak kumai gumne yengi. Ningthem amadi Punima hoi gi party su Ningthem ko pulap hospital amada chatlame. Hospital du hek yobaga Ningthem na Punima pamduna doctor gi manakta thangjinduna mapi ira chele. Aduga doctor da haire. Doctor magi thawai da di kanbiu. Doctor na khume kashu tawroi pakhat kanu. Punima du Ningthem nu matam jana pukhalakpadagi khudong thibadi thohudre. Ngaihaki matung Punima gya laktuna doctor na magi mi kana yawi haidun hange. Punima gi mi yawi bro. Patient du gya la hore. Unabi ba yarni. Madu tabda Ningthem na mapu mapu khurumjari. Aduga Punima gi manakta change. Ningthem na changakpada Punima do mami tapna pangake. Aduga tapna hangake. Aine le sakadai no. Yumda thiloi. Punima na adu hayakpada Ningthem na amuk tapna haire. Hospital da ne. Kem tawroi. Ai lei sidi. Ningthem amadi Punima hospital dagi tholaktuna Ningthem na Punima bu mayum tana thinbirame. Punima na mayum hek yobaga Ningthem na Punima bu thilakpado mama na uraduna hangai. Ibungo nang na kana. Ningthem na mama na hangibada wahangdugi pakhum adu pirame. Ima ai Punima gi mama na bane. Thokriba thodok to Punima gi mama rasida liramaga Ningthem su chatkre.
सोमददी पारीगी मपादु साउनिंगबना लोरे मचा नुपा फुरकपदुदा मचा फुरकपगी चाइना खांगलिङैदा महक करिगुम्बा अमा तौगे हाइदुना खल्ले मचा न हेक फरकबगा लमन खुंगे खल्लिबने अदुबु डॉक्टर न मचा नुपादो था मंगागी मतुंगदा फरकनी हाइदुना तंजा ngairiba mapane bot meyaga naksilakpa amadi macha nupabu tamthina furakpaduda mahak khangba ngamlamde aduna mahak macha nupada onsinduna haire kaim khaluni bungo ipa leiri macha nupadu su mapada onsinduna amuk khume baba ayam bede revenge piba pame natraga magi nupido kidnap tausi baba macha nupana asumna hairapadu thamoida harauraduna machabu konsinbirame matamgi khongchat tungina asum haukhibana tha manga so haukhre punimana college chatpa numine nongma ningthemdo college karakte masana ngamdabati punima de ningthem laktabaduda college chatpadu talame adubu college to losilumdai obane mahak talasu tan chalame college sek yoga punima do ningthengi phampham te yengli ningthem laktabaduda class loiraga lainaga maga pulap ningthem hoida chalu saiduna hainarame class su mathang loikre punima ga lainaga ningthem hoida anaba hangusena lambi du leiringi tanjani tanja duda pari tunglomdagi changaktuna punima bu maningomdagi mamit ki chalaga gari da hapkhre lainana koyaw lawi adubu adwaiduda kanamta sensilaktre laina phone du lauthoga ningthemda call tawrame bhai noi saibani noi da lakke tawbani ada aina sapot khalingaida punwa do tholokpada lairamdre nupa amana pharaga pukre bhai nangam ta tanaruso ningthemna mukhumake hoi bhai nupa do pari soidu noiragmani ai chalukhige ningthemdu punima pharga pukriba jaga adu lame punima bu mami thang dogduna khudong saba logena parina tawringe tanja aduda tunglomdagi makokta chaina thongke thomai budo atai kana sunate ningthemne pari gi party singdo ningthemna fulbo matung punima amadi ningthem mapam adudagi thoklame punima amadi ningthem mafam adude thoklaba matung ningthemna punima bu mayumda thinbiga aduna lambi da thorame lambi maya yorduna ningthemna gari do thawna punima ga wari sanari kem tawdrobu nungsibe nasado tawdreda punima namuk magi anabado hange da nang naba farbo kaidobugi college laktrino haibane hoi fare nungsibe hayeng daidi karadawni asumna nongmogi asum hengalai nungsibado makhoi ani nongmandagi nini dagi humni asum hauki college tasu makhoi ani do adum pulap jamine mabani gi matawdo ubuda college ki chatra singdo loina chaknari bane class manungda ningthem amadi punimage party do makhoi loina piar phamine madu ubuda pari di chakpana loire class da ningthem amadi punima makhut ani do paimi nerga michane aduga ojana laik tapu matamdana pungning change aduga atai matamdana lange mathangi pero to opni ningthem amadi punima wari sanari michana duna aduga mabani na phamliba garden do yam ingi amadi malangbasu liri humne punima ga ningthemga michana badagi ningthemna punima da muni yengdun haire sibe aise kayam nuksige ho sirasu yare aidi masidi adumai hainu he tawhide wa serga punima gi machindo ningthegi makut na khume aduga chena konsinbe ngahak lerga punima na amu hange hayeng se kai numino khangrada khangdebo valentine day ni khange
मीना तासेंगना हंगदी खंगोइदौनी नंगदी साउरिरो साउनुसे दाना फागी तौबने होय साउदे अदुनीदना अदो इबानी हयेंगसे दे चतुइनिको हा असेंगबिरदा होयबा नुसिबी हयेंग लौ लाक्तोइनी क्लासु मतंग मतंग तौबा लोइदना निंथेम अमदि पुनिमासु मयुमदा हलामे पुनिमाना मयुम हलौपदा ममाना हायरमी बेमा नंगी कोर्से कयाम वाटलिगे इमा था अमा मखाय खक्ता ngaire फरे फरे अदुदी पथा जरूर होय मा नुमितुसु हौख्रे मथंगी नुमिनी निंथेम अमदि पुनिमा नुंसिनरकपा चही अमा फारकपगी एनिवर्सरी नुमिनी नुमितसिनी मबानीना खौरांग नांगाइजरकपा नुमित मबानीगी नुंसिनरकपदे अहान बोइना डेट चतुइनी नुमितसे मबानीमक मिंगसेन ममांगदा लेपलगा मचुम ताना केनरे निंथेमना याम कुइना मिंगसेन ममांगदा लेपगा लेबदुदा मयामबना उरदुना लाक्नरमी ओ सक फजबौ कै लमदनो अस अखोय तमोसिदी कैनो खंगदे चलमदाइसिदा सुरु सुरे ngangadana कदाइदा मुक चतुइनो अयु nganta हो ऐसे पाखंग ने पाखंग हैमा हैमा अंगांग से ngaw halumdriko yam ngang he talli मादे पाखंग ओरक्तबेगी टाइपता मसीगे ngang सिदी सेलगे यावबो नंगबो यावदे तमो इतै मदेगी लौरगे होय होय गाड़ी दो इरेन जन थौको तमो चलुखिगे लैरांगसु मांगोंदा थोलक्तुना अनिदुगी मतौदो उरगा हायरामे हो मोय अम्बुंग यारेसे अंगांगसे चचरसनु से सिना कोनरद्रो कोनरनी तैमा आई चलुखिगे अखोय तमोदो साइकी जुदो कुइद्रबने सेनरमो निंथेंगु वादुदा अनिदो ngakni hingnarga no howe adugo ningthemchu कार की सोदु पुथोगा मयुमदगी थोगलामे सोमदसु पुनिमाना केदुन थोलकपदा ममाना सुमना हंगामे इबेमा नंग कदाइदनो इमा आई इमानबिगी बर्थडे मा यावरखिगे होय चलुरो अदो थेंगना ममना हलकनुको होय मा आइसे फजबरेंगो इचाना पुमेन हे हेली ममादा चलुखिगे हायरमगा मयुमदगी थोगलामे मखोयगी थोंगाल हेक योबगा निंथेमना कॉल तौरे फोन लाकपदो तारदुना पुनिमा सत पाइखले हेलो दादा लाबो नंग लोरबो लंबीदा लेरे लागे होय लोरे नाइरमगे अखोय थोंगाना नुमितु पुनिमा मचुम तान केथरगा येलो कलर की गाउन अमदी रेड कलर की हाई हील्स अमा तोंगे नेवी ब्लू मचू की बैग अमा पायरगा लेपदो ngaurido पाखंग कनाले निंथेमसु अदु मंगाय ब्लैक कलर की फॉर्मल साद अमगा व्हाइट कलर की जींस अमा सेले ngayak लेगा निंथेमसु योरक्तुना पुनिमाना लेपिबा जगह दुदा गाड़ी दो थौजिले निंथेमना कार दु खामगा पुनिमा की मनाक तमना चंगक्तुना असुम हायरे वाव कयादा फजख्रबा इतु से ngasiदी ए कईबो निंथेम नोफे तौरगा तपना हायरे हो नंगसे ngasiदी याम फजे हायबा अदुबुदी फजनब होनबदा पुंग मयाम अमा चंख्रे अयुक्तैने अइने केरेसु इबुंगो होइने नोय नुपीगिदी मतम याम चंगबनीने केबसे अदु नंग उबियु हाइदे यारसे दाना फागी तौगने चलसिदा अदो ngasi kai numino khangabro as ngarang na khangi haidudi ado aidi nang yingai da kawruredna kawni nang ado theng chalasi chaladongni sibi punima du kar manungda themna hapkatlaba matung mabani ngha wari sanare madugi matung gari du ni themna
ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯄꯥꯅꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯌꯧꯔꯦ ꯄꯨꯔꯅꯤꯃꯥꯅ ꯀꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ ꯑꯩ ꯀꯩꯅꯣꯝ ꯂꯩꯔꯨꯒꯦ ꯁꯤꯗꯒꯤ ꯍꯣꯏꯑꯕ ꯀꯌꯥꯝ ꯀꯨꯏꯔꯛꯇꯣꯏꯅꯣ ꯀꯨꯏꯔꯣꯏꯌꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯣ ꯅꯤꯡꯊꯦꯝꯅ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯒꯤ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯗꯨꯅ ꯒꯤꯐ ꯁꯣꯞ ꯑꯃꯗ ꯆꯪꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯗꯤ ꯃꯗꯨ ꯎꯗꯦ ꯁꯣꯝꯗ ꯀꯥꯔꯒꯤ ꯃꯤꯡꯁꯦꯜ ꯃꯆꯥꯗꯨꯗ ꯃꯁꯝ ꯁꯦꯝꯃꯤꯉꯩ ꯇꯥꯟꯖꯥꯅꯤ ꯅꯤꯡꯊꯦꯝꯅ ꯒꯤꯐꯇꯣ ꯇꯨꯃꯤꯟꯅ ꯀꯥꯔꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯂꯩꯕꯗꯣ ꯄꯨꯔꯅꯤꯃꯥꯅ ꯎꯔꯦ ꯑꯗꯨꯒ ꯍꯪꯉꯛꯑꯝꯃꯤ ꯀꯩꯗꯧꯔꯒꯦꯗ ꯄꯣꯠ ꯆꯩ ꯂꯩꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯩꯇ꯭ꯔꯕꯣ ꯗꯨꯀꯥꯟ ꯃꯄꯨꯗꯣ ꯅꯥꯕꯩ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯑꯗꯣ ꯐꯔꯦꯁꯦ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯃꯕꯥꯅꯤ ꯒꯥꯔꯗꯦꯟꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯉꯝꯃꯤ ꯉꯥꯏꯍꯥꯛ ꯃꯕꯥꯅꯤ ꯐꯝꯐꯝ ꯑꯃꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯗ ꯌꯦꯡꯉꯒ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯣ ꯗꯥꯒꯤ ꯅꯥꯛꯁꯤꯗ ꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯣ ꯄꯨꯅꯤ ꯇꯜꯂꯤꯀꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅꯔꯨꯁꯤ ꯇꯨꯡꯗ ꯆꯣꯞꯆꯖꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯑꯩꯁꯦ ꯑꯣꯛꯇꯕꯒꯤ ꯇꯥꯏꯞꯇꯒ ꯈꯜꯂꯗꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯁꯤꯗ ꯑꯗꯨꯏ ꯅꯠꯇꯦꯕ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯃꯈꯥ ꯍꯦꯛ ꯇꯥꯒꯦ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯗꯣ ꯊꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯣ ꯗꯥꯒꯤ ꯄꯨꯅꯤ ꯍꯣꯏ ꯗꯗꯥ ꯃꯃꯤꯠꯇꯣ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝꯅ ꯉꯝꯖꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯃꯨꯟꯅ ꯑꯗꯨꯒ ꯃꯥꯒꯤ ꯐꯖꯔꯕ ꯈꯨꯠꯁꯥꯗꯨꯗ ꯄꯥꯏꯗꯨꯅ ꯗꯥꯏꯃꯟ ꯊꯤꯟꯕ ꯉꯣꯔꯛ ꯉꯧꯕ ꯈꯨꯗꯣꯞ ꯑꯃ ꯁꯤꯕꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯗ ꯃꯃꯤꯠ ꯄꯥꯡꯕ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯈꯨꯠꯇ ꯄꯨꯔꯅꯤꯃꯥꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝꯗꯣ ꯃꯈꯥꯗ ꯈꯨ ꯀꯨꯟꯗꯨꯅ ꯔꯣꯁ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯛꯈꯤ I love you Purnima Happy anniversary sweetheart and happy Valentine Day my one and only love ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯅꯤꯡꯊꯦꯝꯅ ꯇꯦꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯦ ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝ ꯉꯝꯖꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤꯔꯤ ꯑꯃꯨꯛꯁꯨ ꯄꯨꯔꯅꯤꯃꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯃꯊꯥꯅꯨꯡꯗ ꯀꯣꯜꯂꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯅ ꯅꯤꯡꯊꯦꯝꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯥ I love you too and same to you ꯑꯗꯣ ꯑꯩꯅ ꯀꯞꯄꯤꯁꯦ ꯍꯔꯥꯎꯕꯩꯅꯦꯗ ꯃꯔꯝꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯅꯐꯝꯗꯒꯤ ꯑꯣꯏꯅ ꯐꯪꯖꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡꯅꯤ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯏꯊꯥꯅꯨꯡꯗꯒꯤ ꯃꯨꯟꯈꯤꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯨꯡꯁꯤꯕꯤ ꯋꯥꯁꯦ ꯍꯥꯏꯔꯝꯃꯒ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯕꯨ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤ ꯑꯗꯨꯒ ꯃꯊꯥꯅꯨꯡꯗ ꯄꯨꯔꯅꯤꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯤꯗꯣ ꯒꯥꯔꯗꯦꯟꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯦꯛ ꯀꯛꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯃꯤꯟꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯄꯨꯔꯅꯤꯃꯥꯕꯨ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯔꯅꯤꯃꯥꯕꯨ ꯊꯤꯜꯂꯝꯃꯒ ꯃꯌꯨꯝ ꯇꯥꯟꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯑꯝꯃꯤ ꯄꯨꯔꯅꯤꯃꯥꯕꯨ ꯃꯌꯨꯝ ꯇꯥꯟꯅ ꯊꯥꯗꯔꯝꯃꯒ ꯅꯤꯡꯊꯦꯝ ꯏꯁꯩ ꯁꯛꯇꯨꯅ ꯂꯝꯕꯤꯗ ꯍꯜꯂꯛꯏ ꯄꯥꯝꯅ ꯈꯟꯖꯕꯅꯤ ꯅꯪꯕꯨ ꯑꯣ ꯑꯩꯒꯤ ꯄꯨꯔꯅꯤꯃꯥ ꯇꯁꯦꯡꯅ ꯉꯥꯎꯖꯕꯅꯤ ꯅꯪꯉꯣꯟꯗ ꯁꯖꯤ ꯃꯤꯇꯥꯒꯨꯝ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡꯗꯣ ꯑꯩ ꯈꯛꯀꯤꯅꯤ ꯑꯣ ꯑꯣꯏꯖꯒꯦ
ꯅꯪꯁꯦ ꯑꯩꯇꯒꯤ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯑꯁꯨꯝꯅ ꯏꯁꯩ ꯉꯪꯗꯨꯅ ꯊꯧꯔꯛꯄꯗꯨꯗ ꯄꯥꯔꯤ ꯃꯄꯥ ꯃꯆꯥꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯕꯣꯂꯦꯔꯣ ꯑꯃ ꯐꯠ ꯈꯥꯝꯖꯤꯜꯂꯦ ꯉꯪꯂꯝꯕ ꯏꯁꯩꯗꯣ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯃꯔꯝꯗꯤ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯅꯤꯡꯊꯦꯝꯗꯨ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯌꯥꯝ ꯌꯥꯡꯅ ꯊꯧꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯄꯥꯔꯇꯤ ꯂꯥꯛꯑꯝꯃꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒ ꯑꯁꯣꯛꯄꯗꯣ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔ ꯄꯨꯈꯠꯂꯝꯃꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯣꯝꯗꯗꯤ ꯄꯨꯔꯅꯤꯃꯥꯅ ꯐꯣꯟ ꯇꯧꯕꯗ ꯅꯤꯡꯊꯦꯝꯒꯤ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯍꯥꯛ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯂꯥꯎꯔꯦ ꯍꯣ ꯂꯩꯅꯥ ꯇꯥꯕ꯭ꯔꯣ ꯑꯩꯅꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ ꯂꯩꯅꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯖꯤꯡꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯦ ꯑꯦ ꯀꯩ ꯂꯩꯔꯒꯦ ꯚꯥꯏ ꯅꯤꯡꯊꯦꯝꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦꯅ ꯄꯥꯎ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯅꯥꯗ ꯂꯩꯅꯥꯅ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯂꯧꯕꯗ ꯅꯤꯡꯊꯦꯝꯗꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛꯅ ꯊꯤꯅ ꯐꯨꯔꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯅ ꯇꯝꯃꯛꯈꯤ ꯑꯊꯨꯕꯗ ꯅꯕꯥꯅꯤꯁꯨ ꯂꯥꯛꯅꯕ ꯇꯧꯔ ꯂꯩꯅꯥ ꯄꯥꯎ ꯑꯗꯨ ꯄꯨꯔꯅꯤꯃꯥꯁꯨ ꯌꯥꯎꯅ ꯇꯥꯔꯦ ꯃꯔꯝꯗꯤ ꯂꯩꯅꯥꯒꯤ ꯐꯣꯟꯗꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯅꯤꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯄꯨꯔꯅꯤꯃꯥꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯅꯥ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯅꯤꯡꯊꯦꯝꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯇꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯅꯤꯃꯥꯗꯣ ꯏꯁꯤꯡꯅ ꯊꯣꯝꯃꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯑꯝꯃꯦ ꯃꯤ ꯑꯃꯗꯩ ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯄꯦꯁꯦꯟꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯔꯦ ꯗꯣꯛꯇꯔꯅ ꯀꯧꯔꯛꯄꯗꯨ ꯍꯦꯛ ꯇꯥꯕꯒ ꯄꯨꯔꯅꯤꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯅꯤꯡꯊꯦꯝꯅ ꯇꯞꯅ ꯈꯨꯝꯃꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯄꯨꯔꯅꯤ ꯗꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯂꯩꯇꯦꯕ ꯁꯦ ꯑꯣꯟꯁꯤꯜꯂꯛꯑꯣ ꯗꯥꯗ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯒꯦ ꯄꯨꯔꯅꯤꯃꯥꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯦ ꯃꯇꯧ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯃꯈꯥꯏꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯦ ꯁꯦꯃꯤꯁꯇꯔꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯦ ꯄꯨꯔꯅꯤꯃꯥꯗꯤ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯔꯤ ꯃꯥꯅ ꯏꯔꯛꯄ ꯅꯣꯠꯁꯤꯡꯗꯣ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯄꯨꯏ ꯑꯗꯨꯒ ꯃꯕꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯛꯖꯥꯝꯒꯤ ꯗꯤꯁꯀꯁꯟ ꯇꯧꯃꯤꯟꯅꯩ ꯅꯤꯡꯊꯦꯝꯁꯨ ꯑꯁꯣꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯑꯝꯃꯦ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯦ ꯔꯤꯖꯜ ꯍꯥꯏꯗꯣꯛꯂꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯍꯩꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯕꯅ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯗꯨꯅ ꯃꯄꯥꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗ ꯆꯠꯍꯜꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯄꯥ ꯃꯆꯥꯅ ꯉꯥꯏꯖꯔꯛꯄ ꯄꯨꯔꯅꯤꯃꯥꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯤꯉꯩ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯣ ꯄꯥꯔꯤ ꯑꯃꯗꯤ ꯃꯄꯥ ꯃꯆꯥꯅ ꯍꯔꯥꯎꯅ ꯅꯣꯛꯂꯦ ꯑꯗꯨꯒ ꯄꯥꯔꯤꯅ ꯃꯄꯥꯗ ꯍꯥꯏ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯅꯨꯡꯉꯥꯏꯔꯦ ꯅꯤꯡꯊꯦꯝ ꯁꯤꯔꯕꯅꯤꯅ ꯄꯨꯔꯅꯤꯃꯥꯗꯣ ꯑꯩꯒꯤ ꯇꯥꯔꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯄꯥꯝꯕꯗꯨꯁꯨ ꯃꯗꯨꯅꯤ ꯑꯗꯣ ꯕꯕꯥ ꯍꯌꯦꯡꯃꯛ ꯍꯥꯏꯅꯕꯤꯔꯣ ꯅꯃꯧꯗꯣ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯏꯄꯥ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯀꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯔꯥꯁꯤꯅ ꯌꯦꯡꯉꯤ ꯊꯣꯡꯒꯥꯟ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏꯕ ꯒꯥꯔꯤꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯥꯁꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯤꯉꯧ ꯆꯠꯄ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯃꯥꯡꯒꯣꯜꯗꯨꯗ ꯂꯥꯎꯔꯝꯃꯤ ꯍꯣꯏ ꯍꯅꯨꯕꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯨꯅ ꯁꯤꯟꯅꯧ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯦ ꯍꯥꯏꯌꯨ ꯇꯨꯡꯗ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯕꯅꯤ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯆꯥꯗꯣ ꯂꯧꯔꯦ ꯈꯪꯉꯣ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯒꯧ ꯁꯦꯠꯄ ꯑꯍꯨꯝꯗꯣ ꯆꯠꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯁꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯏꯕꯦꯝꯃ ꯑꯍꯟ ꯑꯃ ꯍꯥꯏꯔꯒ ꯄꯥꯎꯗꯣ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯄꯥꯎꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤ ꯌꯥꯔꯦ ꯏꯃꯥ ꯏꯃꯥ ꯃꯊꯥ ꯁꯥꯜꯂꯛꯀꯅꯨ ꯑꯩ ꯊꯝꯃꯒꯦ ꯃꯆꯥꯅꯨꯄꯤꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯔꯥꯁꯤꯗꯨ ꯉꯥꯡꯂꯝꯂꯤꯕ ꯋꯥꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯄꯨꯔꯅꯤꯃꯥꯁꯦ ꯅꯝꯗꯅ ꯐꯥꯅꯕ ꯈꯟꯅꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯦꯝꯗꯤ ꯊꯤꯁꯤꯁ ꯇꯧꯔꯤ ꯄꯨꯔꯅꯤꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯈ꯭ꯔꯕꯁꯨ ꯃꯥꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯅꯤꯡꯁꯤꯡꯅꯖꯔꯤ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯃꯕꯥꯅꯤꯃꯛ ꯊꯤꯁꯤꯁ ꯂꯣꯏꯗꯧꯕ ꯆꯍꯤ 3 ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯗꯧꯕꯁꯨ ꯅꯠꯇꯦ ꯅꯤꯡꯊꯦꯝꯗꯨ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯔꯅꯤꯃꯥꯅ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯏꯃꯥ ꯇꯥꯕ꯭ꯔꯣ इबुंगो ताइने कमदौरिगे इमा नुंगाइरिदुनि नंदी तंबा लोइसिलबो लोइदौरे इमा अदो पुर्णिमादी कयाम वाली हाइगे खंद्रेदे इबुंगो इचादो मंगावगो याम थीबने मथंदगा गाइरिदो कईगी कपिनो इमा कपकनुसे अई हेंगदो लाके थम्मगे इमा होय इबुंगो फोन अदो थमख्रबा मतुंग राशि अदुमक तुमथखिरमे मथंगी नुमितकी नुमिदांग वायमगी मतमने राशि न चाक थोंलिंगी तंजा अदुदा निंथेम पुर्णिमा खोइदा लामे युम हेक यौबगा निंथेम न कौरमे इमा हो इमाउ ताब्रो नसा लाइए हो तारे तारे फमु फमु इमा चा लोलुकी को हो इमा चा पुथोरलब मतुंग राशि वारी छारमी निंथेमदा इबुंगो नंदी अनाय यावदेदना यावदी मा ओ पुर्णिमा दो पावगो फावरक्त्रो फावनखिदबा कुइरे मा कुइररोय हायबनी मासु थोलकदबा हो इमा अदुदी अइसु चलुखिगे सी अइगी नंबर ने नुंगाइतबा लेरसु अदुम हाइबिरो इमा होय इबुंगो इमा थिंदोक्ट्रेको निंथेम गाड़ी थौदुना मयुमदा हंजिल्लामे गाड़ी दो हेक खामबगा मागी गादा चंखि पुर्णिमागी ममाना ngasai lerme phibamdo ubuda ma wakhal khali karino aina ngasai chalubada imadu iba pakatna lermido kaidobu yaurjano ne hoida hayengdi yaroi hangchit oina hekta hangage wakhan khalingai tanja aduda leirang ningthemi kada change aduga haire bungo nang kai chaluino noi tamodo sabuda loirabane kaigi sauri noi tema ho nang na thengna halakpaini dana as kaisum tawrise itaima ai themge yani ningthemsu mayam babu themba chatkre matai maga loinana somdana macha nupadu haraungna lerme mapana mayam halakpaduda aduga hange baba hairmabo पुर्णिमा दो नमो उइजगेना होय हाइरमे इचा सिदी करिमते वारुन अदुदि बाबा यारकप्रो हेय यादबा याब्राने इपाना हाइबदबु हेक यारक्त्रबदी मंगक्षमदो कक्कने आरमबने सेस अखोय बासिदी इबुंगो अइसे नपा निंथौनिने निंथौ मपाना मचाबु थिमजिनब्रमे अमरोमदना पुर्णिमा हॉस्टेल की कादुदा नोबेल अमा पादुना तुमथखिरमे असुम तौना नुमिदांग वारम ओरक्तुना नुमिचु मयुमदे चंगमे नोंमा मरिनि पानबा नुमिने नुमितु पुर्णिमाना डायरी इंगैदा राशिना फोन तौरमे इरिबा डायरीदो
पामुबा हायरगा खुमजनख्रे ममाना तौरइबा कॉल अदु पाइखले इबेमा ताब्रो नंगबो होई मा ताई कइदोरमिनो नंगबो हिपमबनी मा इमादी चाक चारबो चारे अदो इमा कइनोमता हाइनिंगी यारे इमा कोन हायरो वाडे लाइ थमगे फोन अदु हेक थमगिबगा नुंथनदी तालकने ममाना तुमलिंगै दुदा गाड़ी मा फट हौजिलखि गाड़ी दो पारी गाड़ी पारी यू ngawrga पूर्णिमा गी मयुमदा चंगक्तु नायरमे इमा नचा नुपीदो लेट्रो कौथोरो इबुंगो सिदा फमुसे युसु ngawri ngawri तौरे हे हनुबी नचा नुपीदो हेक थोलकपगा अखोइगी खुत्ता सिनगदाबने आई चले चौकरी सिंगदो कौखाइरमगा चतखिबा तंजा दुदा ngayhak lerega ningthem rasi gi manakta lakhe ningthem na changakpada rasi pakhatna lerme madu ubda ningthem na hangame ima kaidobo yaurge chakhairi se kaisuk tokti bungo kai khoima aingonda wa lot kanu sing nai biu rasi na mukhume mapi ra cheladuna ibungo nang lakpa yam phare इमा से पूर्णिमा लेतबदा पोथाफम खंग मपा मचाना अनिरक सुरे अइंगोन ओतपा यारे इमा आई चलुखी होरेन फोन हाइरागे मखा थाबा पाउदे निंथेमदु पूर्णिमा के मेमदगे थोलगलब मतु पुलिस तो फोन तौरे सा पारी गी मपा मचाजे अखोई गी मीदा कारण तारमे अमता फाबियो मखोई आइगी मांगदा हुजिक गाड़ी थौई सार फरे अखोई लागे थमो निंथेमगी ममांगदा थौरिब गाड़ी दो तानरमी निंथेमना अदुगु पुलिस ता सिनरमे सार सिगी नुपासे अमता फाजनबिउ आइने चिंगनबा कोइरबने फरे निंथेम नंगसु युमदा हनबा तौर निंथेमसु वारी सानरबा मतुंग मपा मचानी दो पुलिस ता सिनरमगा मयुम तबना लाए मपा मचादो हौजिक्ति जेल यौख्रे निंथेम मागी कादो हेक यौबगा फोन अमा लाखि नुमितो याम थाजदबा नुमिने पूर्णिमा हॉस्टेल की बेलकोनी दा फमदुना निंथेम दा कॉल तौरकपने निंथेम फोन लाइबदो कनानो हाइदुने यंगबदा पूर्णिमा गे ओइरमे निंथेम कॉल अदो इथा थाजदना फट पाइखले अदु गाइरे कुइरबगी मतुंगदा अइगसे निंसिंगैरो नते दा नंग कमाइ लेलिगेना फोन तौरकपने नंगना पाउ फोरक्त्रबदा अइना कमाइना लेलंगनी नंग खंगद्रो खंगबगिने कॉल तौरेसे कइदोरमिनो नंगबो सुम बेलकोनीदा हंचित लांगमने ओ फरे दुदी थमगे ngaikhuda thabak yam chinbro chindeda ai horen tawrage itei minna kawre ai ko na tawrage ko ningthem phone ado phalauna kakhi punima machinda sonduna khale yam bijuk phone ngasi khak tawrpasida si har maga punima nobel pakr ningthem su mayambagi thabak ate chatnaba honakre नुमिदांगी मतमने चाक चाबा लोरबा मतुंगने निंथेम फोन दे येंगे पुंग मापन तारे निंथेम पुंग दु येंगने असुम न खले पुंग अमा वालिने ngairege निंथेम दु ngairबा मतुंग पुंग ता तारक पदवाइदा पूर्णिमा दा फोन तौरमे अदुबु फोन तुदी पाइरक्त्रे निंथेम कॉल अदो अनिक हल्लगा तौसले अदुसु पाइरक्त्रे मेसेज थारमे नुक्सिबी फोन पाइद्रि कइगिनो निंथेम मेसेज खरा थारमगा अदुम तुमथख्रे सोमदना पूर्णिमा लाइक पाबा लोरगा
फोन येंगपदा 2 मिस कॉल फ्रॉम दानिंग थेम अमदी 1 अनरीड मेसेज अना यावरमे पूर्णिमा लेरमलिबा मेसेज तो पाई नोंग फातो खतंग फोन तौरागा अदुमाई तौरब नत्रोना फरे याम चिल्ला माले गुड नाइट पूर्णिमा सु मेसेज तो पाबल लोरब मतुंग फोन तवे अदुगा निंगथेम सु फोन अदु पाइखले आई तुमथर माले सिबी कायदे अदो कइनम हाइगे तबनिदा होय हाइरो दा सिदगिदी इबानी पाव अदुम फाउनरसिको फाउनरदबने सिबी अदो फरे थेंगसे ngasiगidi तुमथोको औ गुड नाइट दा असुमना अहिंग दुमसु हौखिरमे नुमित तरानी हौख्रबगी मतुंग पूर्णिमा अमदी निंगथेम नुमितुदगी हौना याम तोयना तोयना वारी सानरमे नुंगसिनबगी चांगसु हानदगी हेंगतलमे सोमदना नुमित तरानीगी मतुंगदा जेलदा लेरुबा मपा मचानीदो बेलदा काउ थाबगुम थोले पारीना मपादा येंगदुना हाइरे बाबा अखोय होजिक्ति नुंगाइबा मु हौरसे हौरसे जाथोय पूर्णिमा दो अइगी खुद सिनबी बाबा होइने हयेंग ओइना इपा चटके पूर्णिमा दो इमो ओइनबा हयेंग अयुक्ते हेक्ता हाइरुरगे मपा मचानी दो जेलदगी मयुम ताना नोक नोक्तन हनमिनरामे पारी मपा मचादु वारी सानबा लोरगा कादा चंगतुना पथाखरे सोमदना पूर्णिमाना लाइक पारिंगे तंजा अदुदा निकिताना फोन तौरमे अदु खाइरे हेलो बाय नोय हेरोदु ngasa aina bazar da chapda ure as बाय नंग सिसु सुमनो पोरम नि नंग सु नते बाय नोय साइदो नुपी अमा पुरगा सटकी ओइरम होय नंग सु मनोम सागी मसा नुपी गा ओरंगमनि याम कंखलिको मीडिया देखो कंखतपे वा नती बाय असेंगबदो हाइबने फरे फरे नंगने याम थाजद्रबनिना आई WhatsApp ता फोटो थारके येंगुको निकिता नंगांगलिबदो पूर्णिमा ना थाजरमदे WhatsApp ता फोटो दो थारे ngayak lerga WhatsApp तो येंगबदा निकिता ना थाकबदो उरे पूर्णिमा दे निकिता के वादो फागी निखलुबने अदुबो असेंग बोरमबदुदा मा फोन थमख्रे बाय आई कैनोम तौरे फोन से थमगे हौजिक्ति थाजरमनिने हो यारे थमो फोन अदो हेक थमखिबगा पूर्णिमा मपीरा चेलिंगे तंजा अदुदा ममासु फोन तौरमे इबेमा नंग करम कांदा थोलके हाबनो इमा आई मथंग थागी डे 24 जून दा सुटी फंगे अदुदो होइना थोकलागे होइने इमा ngairमगे को ममासु वादो हायरमगा फोन अदो थमख्रे नुमितु पूर्णिमा साक सादना तुमखिरमे अदुगा निंगथेमना कॉल तौरपददि पूर्णिमा दो फोन पाइरक्त्रे फोन अदुसु तबु मतमदा ऑफ हाइख्रे ए मसी फोन ऑफ का थमिने मसी कमाइने थेमने नुमितो पूर्णिमा थेमना होनबदा निंगथेम तुमखिदे अदुगा अहिंदुसु अदुम नुंगानखे असुमना मतमगी खुंचत लेप्तबना थादुमसु हौखिरमे मथंग थागे तांग कुन मरीने पूर्णिमा एयरपोर्ट तगी ड्राइवर का पुन्ना महिम ताना लाए युम हेक योबगा ममा तो कौनसिले अदु गाइरे इमा आई चाक याम लामे अखोय चाक लोइद्रिबो थिरो चारगे होइने इबेमा चाक तो थिबिरागे लफिनरो लो होंदोरो चलो पूर्णिमा दु चाक चारबा मतुंग निंगथेमना कॉल तौरे फोन अदो कुइने रिंग चलबा मतुंग याम तमना पाइखले कई लेरगे फोन तौरे छे कइदोरगे पूर्णिमा कौरकनो आई नंगबु तुकचई अइने कइदोरगे हाइरो नंगी नुपी अतोपमा कोइराइसे चुम्मब्रोदा कनान हाइनो अदु वादो
ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯡꯇ ꯈꯜꯂꯨꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯁꯨꯈꯟ ꯈꯜꯂꯨꯗꯦ ꯐꯔꯦ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯍꯌꯦꯡ ꯎꯅꯁꯤ ꯄꯨꯡ 2ꯗ ꯆꯞ ꯆꯥꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥ ꯉꯟꯇꯥ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯃꯃꯥꯅ ꯀꯧꯔꯛꯑꯝꯃꯤ ꯍꯩ 이베마 ꯅꯪ ꯀꯥꯏꯗꯅꯣ ꯀꯨꯏꯔꯣꯏ 이마 ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯈꯛꯇꯅꯤ 이마 ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯅꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯣ ꯀꯩ ꯋꯥꯅꯣ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯁꯦ ꯍꯩꯅ ꯁꯤꯡꯅꯔꯕꯅꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ 이마ꯅ ꯅꯪꯕꯨ ꯊꯥꯖꯕꯤꯔꯒꯦ ꯈꯜꯂꯦ ꯌꯥꯔꯦ 이마 ꯂꯥꯛꯅꯔꯛꯀꯅꯨꯀꯣ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯨꯈꯤꯒꯦ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨꯗ ꯔꯥꯁꯤ ꯁꯥꯎꯔꯞ ꯄꯩꯔꯞ ꯇꯧꯔꯒ ꯆꯪꯈꯤꯔꯝꯃꯤ ꯏꯃꯨꯡꯗ ꯁꯣꯝꯗ ꯅꯤꯡꯊꯦꯝꯗꯤ ꯄꯨꯔꯅꯤꯃꯥꯅ ꯂꯥꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯁꯨ ꯒꯥꯔꯗꯦꯟ ꯇꯝꯅ ꯂꯥꯛꯏ ꯅꯤꯡꯊꯦꯝꯅ ꯌꯥꯝ ꯐꯤꯡꯅ ꯁꯥꯎꯔꯒ ꯍꯥꯏꯔꯦ ꯀꯩꯗꯧ ꯂꯩꯒꯦ ꯉꯁꯥꯏꯗꯒꯤ ꯅꯋꯥ ꯎꯅꯔꯨꯕ꯭ꯔꯣ ꯗꯥ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯅꯨ ꯌꯥꯔꯦ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯅ ꯍꯥꯏꯗꯣ ꯄꯨꯔꯅꯤꯃꯥ ꯈꯨꯝꯗꯦ ꯃꯄꯤ ꯔꯥ ꯆꯤꯟꯊꯔꯒ ꯈꯨꯝꯃꯦ ꯗꯥ ꯅꯪ ꯑꯩꯅ ꯆꯪꯈ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯔꯝꯃꯤꯅꯦ ꯐꯩ ꯐꯩ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯁꯦꯡꯗꯣꯛꯄꯗ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ ꯍꯪꯕꯤꯔꯛꯀꯅꯨ ꯑꯩꯁꯦ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ ꯏꯃꯥꯅ ꯑꯗꯨꯅ 이바니 ꯀꯥꯏꯅꯔꯁꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯩ 이마ꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯉꯁꯤꯗꯒꯤ 이바니 ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯅꯤꯡꯊꯦꯝꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯒꯥꯔꯗꯦꯟꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄꯗ ꯄꯥꯔꯤꯒꯤ ꯃꯄꯥꯝꯆꯥꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯦ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯣ ꯌꯧꯔꯛꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯒꯦ ꯏꯆꯦ ꯇꯟꯖꯥꯗꯨꯗ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯄꯗꯣ ꯃꯄꯥꯝꯆꯥ ꯑꯃꯗꯤ ꯃꯃꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯥꯎꯔꯛꯑꯦ ꯍꯜꯂꯛꯑꯕꯣ 이베마 이마 ꯑꯩ ꯌꯥꯝ ꯋꯥꯔꯦ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯃꯒ ꯄꯨꯔꯅꯤꯃꯥꯗꯣ ꯐꯃꯨꯡꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯆꯪꯈꯤꯕꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ ꯏꯆꯦ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯦ ꯃꯄꯥ ꯃꯆꯥꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥ ꯃꯄꯤ ꯇꯥꯔꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯞꯄꯦ ꯐꯣꯟꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝ ꯌꯧꯕꯒ ꯄꯤꯔꯥꯡ ꯆꯤꯟꯊꯔꯝꯃꯤ ꯑꯗꯨꯒ ꯋꯥꯈꯟꯗ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯕꯣ ꯑꯩꯗꯤ ꯃꯥ ꯅꯠꯇ꯭ꯔꯕ꯭ꯔꯅ ꯈꯜꯂꯨꯔꯦ ꯑꯅꯤꯗꯣ ꯅꯥꯀꯟ ꯅꯥꯀꯟꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯞꯃꯤꯟꯅꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯃꯇꯝꯅꯤ नींथेम फोन लौटोक्तुना पूर्णिमा को कॉल तौरे जिस नंबर से आप संपर्क करना चाहते हैं वह अभी स्विच ऑफ है कृपया कुछ समय पश्चात प्रयास करें द नंबर यू आर कॉलिंग इज करंटली स्विच्ड ऑफ प्लीज ट्राई लेटर फोन दो स्विच ऑफ थंबदुदा नींथेम सु कई तौगदौनो हाबा अमता खंगथ्रे फोन गसे ऑफ तौइने खंगने अइसु फोन से थुगाइगे असी हायगा नींथेम फोन दो लंखाइरमे फोन दो कायरे तंजादुदा मतै मलैरांग मदी मयाम बतोलुमुसु कन्न खनरमे कादुसु पोचे चकाइबगे मखोलसु तारमे नींथेमना लैरांग मदी तोलुमु खनरिबदो खामदोमे लैरांग तोलुमुदे येंगनेंगना खुम तोलुमुसु याम साउनु खुमे अइने नंगसे लुना लुना सुम तौबसिदा याम नवांगे ना नंग अदुइ नते अमुंग नंग वाखलदो ओनरे कईगी वाखल ओनबनो हा नंग नुंदांग खुदिंगी अतोप नुपागा वारी सानबदो अइ खंगलमोइना निंगब्रा हा अइ सानदे अमुंग नंग अदुमाइना खनगनु खनबदो
ꯇꯥꯔꯗꯨꯅ ꯅꯤꯡꯊꯦꯝ ꯆꯪꯉꯝꯃꯤ ꯏꯇꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯅꯣꯏ ꯇꯥꯃꯣꯅ ꯑꯩꯁꯦ ꯐꯨꯔꯤꯕ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯃꯆꯤꯟꯅꯣꯅꯦꯁꯦ ꯇꯥꯃꯣꯁꯨ ꯏꯇꯩꯃꯗ ꯈꯨꯠ ꯊꯥꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯐꯔꯦ ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ ꯂꯩꯖꯅꯤꯡꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯍꯣ ꯆꯠꯄꯤꯈ꯭ꯔꯣ ꯂꯩꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯪ ꯂꯧꯕ ꯂꯥꯛꯀꯅꯤꯗꯤ ꯈꯜꯂꯨꯔꯨꯅꯨ ꯑꯅꯤꯗꯣ ꯈꯠꯅꯕ ꯂꯣꯏꯔꯒ ꯂꯩꯔꯥꯡ ꯃꯄꯥꯝꯗ ꯆꯠꯅꯕ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯝꯃꯤ ꯕꯨꯡꯉꯣ ꯑꯩ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯂꯥꯎ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯣꯏ ꯏꯇꯩꯃ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯦꯝꯅ ꯃꯇꯩꯃꯕꯨ ꯃꯄꯥꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯤꯡꯊꯦꯝꯅ ꯍꯜꯂꯛꯄꯗ ꯃꯌꯥꯝꯕꯗꯣ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯉꯝꯃꯤ ꯇꯥꯃꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯌꯥꯝꯕꯒꯤ ꯅꯤꯡꯊꯦꯝ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯠꯂꯦꯅꯦ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯅꯍꯥꯟꯈꯩꯗꯤ ꯅꯇꯩꯃꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯋꯥꯡꯉꯤꯅꯦ ꯍꯦꯔꯥ ꯇꯥꯃꯣ ꯑꯗꯨꯒꯤꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯅꯥꯎ ꯂꯩꯁꯤꯗꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯇꯩꯃꯁꯦ ꯏꯇꯩꯃ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯅꯇꯩꯃꯁꯦ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅꯦ ꯀꯩ ꯊꯕꯛꯅꯣ ꯇꯥꯃꯣ ꯃꯥ ꯅꯨꯄꯥ ꯀꯣꯏꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩ ꯉꯁꯤ ꯃꯥꯒꯤ ꯃꯦꯁꯦꯖꯇꯣ ꯐꯥꯕꯅꯤ ꯑꯗꯨꯗꯒꯤꯅꯤ ꯈꯟꯅꯔꯤꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯇꯥꯃꯣ ꯏꯇꯩꯃꯁꯨ ꯅꯣꯡꯃꯗꯤ ꯂꯥꯜꯂꯦ ꯈꯪꯉꯛꯈꯤꯅꯤ ꯑꯗꯣ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯎ ꯅꯤꯡꯊꯦꯝꯅ ꯃꯌꯥꯝꯕꯗꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯦ ꯅꯤꯡꯊꯦꯝ ꯃꯌꯥꯝꯕꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯊꯤꯟꯕꯤꯔꯝꯃꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯂꯩꯔꯥꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯣ ꯄꯥꯏꯔꯒ ꯀꯣꯜꯂꯤ ꯏꯇꯩꯃ ꯅꯪ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯋꯥꯕꯁꯦ ꯅꯣꯡꯃꯗꯤ ꯎꯕꯤꯔꯛꯎꯀꯣ ꯐꯔꯦ ꯅꯅꯥꯎ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯨꯈꯤꯒꯦ ꯃꯇꯩꯃ ꯂꯩꯇ꯭ꯔꯕꯗ ꯀꯥꯗꯣ ꯏꯍꯥꯡ ꯍꯥꯡꯉꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯗꯨ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯆꯪꯈ꯭ꯔꯦ ꯃꯇꯝꯁꯨ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯄꯣꯊꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯋꯥꯈꯟꯗ ꯈꯜꯂꯤ ꯗꯥ ꯅꯤꯡꯊꯦꯝ ꯀꯨꯏꯔꯔꯣꯏꯀꯣ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯊꯥ ꯀꯌꯥꯅꯣ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯄ꯭ꯔꯤꯌꯥ ꯆꯪꯂꯛꯇꯨꯅ ꯋꯥꯈꯜꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯍꯣꯏ ꯀꯅꯥꯏ ꯋꯥꯈꯜꯅꯣꯅꯦ ꯈꯜꯂꯤꯗꯨꯅ ꯆꯥ ꯊꯛꯎꯁꯤ ꯂꯥꯎ ꯍꯣꯏ ꯚꯥꯏ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯐꯔꯦꯅꯦ ꯀ꯭ꯂꯥꯁꯁꯨ ꯋꯥꯠꯂꯤꯕꯅꯤꯅ ꯀꯥꯟꯇꯤꯟꯗꯒꯤ ꯀꯩꯅꯣ ꯆꯥꯁꯤꯜꯂꯨꯔꯁꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯟꯇꯤꯟ ꯇꯥꯟꯅ ꯃꯈꯣꯡꯅ ꯂꯥꯛꯑꯦ ꯀꯥꯟꯇꯤꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯅꯤꯗꯣ ꯆꯥ ꯊꯛꯃꯤꯟꯅꯔꯤ ꯇꯟꯖꯥꯗꯨꯗ ꯔꯥꯁꯤꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯄꯨꯔꯅꯤꯃꯥ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯁꯠ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯏꯃꯥ ꯀꯩ ꯂꯩꯔꯒꯦ ꯏꯕꯦꯝꯃ ꯉꯔꯥꯡꯗꯣ ꯔꯥꯁꯤꯅ ꯄꯥꯎꯗꯨ ꯍꯦꯛ ꯇꯝꯒꯦ ꯇꯧꯕꯒ ꯕꯦꯜꯗꯨ ꯈꯤꯡꯉꯛꯑꯝꯃꯤ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦ ꯀ꯭ꯂꯥꯁꯀꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯣ ꯊꯝꯖꯔꯣ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯔꯥꯁꯤꯁꯨ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩꯃ ꯂꯩꯔꯥꯡꯒ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ ꯅꯨꯡꯁꯤꯕꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯏꯄꯥꯝꯗꯅꯤ ꯕꯦꯕꯤ ꯑꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯪ ꯇꯥꯟꯊꯣꯔꯛꯑꯕꯣ ꯇꯥꯟꯊꯣꯛꯄꯤꯔꯦ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯇꯥꯃꯣ ꯀꯩꯅꯣ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯊꯥꯅꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤꯗꯨ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ ꯅꯨꯃꯤꯠꯇꯣ ꯂꯩꯔꯥꯡ ꯑꯃꯗꯤ ꯄꯥꯔꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯂꯣꯏꯔꯒ ꯂꯩꯔꯥꯡꯅ ꯇꯝꯃꯛꯄ ꯄꯥꯎ ꯑꯗꯣ ꯄꯥꯔꯤꯅ ꯃꯄꯥꯗ ꯇꯝꯕ ꯆꯪꯉꯝꯃꯤ ꯄꯥꯔꯤꯅ ꯆꯪꯉꯛꯄꯗ ꯃꯄꯥꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
Machanupa hek changakpaga phone adu thamkhre. Mapaduna machanupa do onsinduna mu haire. Sana kai lerege? Baba ai mi yam puningi. Kaigino ipa thayo. Baba namu nupida kai laba mana karan tare ni. Machana haibada adum yarga lakpa mapane. Machanupana mau koiribido mapana support adum tawe. Chaibagi mohota asumna sum tawraga lakpa mapane. Machana nganglibido targa khume. Kanano ne hayu ipada. Baba ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯅꯤꯡꯊꯦꯝꯒꯤ ꯃꯌꯥꯝꯕ ꯇꯣꯂꯨꯃꯨꯗꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯁꯦ? ꯍꯣꯏ ꯃꯥꯅꯤ ꯕꯕꯥ. ꯑꯗ ꯅꯨꯄꯤꯗꯨꯅ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯅꯦ ꯍꯥꯏꯕꯁꯦ. ꯇꯧꯒꯗꯕꯅꯤ. ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯇꯣꯂꯨꯃꯨꯗꯣ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ. ꯕꯕꯥ ꯍꯪꯆꯤꯠꯁꯤ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯃꯒꯦ. ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯗꯣ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯦ. ꯄꯥꯔꯤꯅ ꯂꯩꯔꯥꯡꯕꯨ ꯇꯞꯅ ꯇꯞꯅ ꯁꯥꯟꯅꯔꯛꯑꯦ. ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯄꯥꯔꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯝꯃꯦ. ꯄꯥꯔꯤꯅ ꯂꯩꯔꯥꯡꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ. ꯅꯨꯡꯁꯤꯕꯤ ꯀꯩꯗꯧꯔꯤꯅꯣ? ꯀ꯭ꯋꯥ ꯆꯥꯔꯝꯃꯅꯤ ꯇꯥꯃꯣ. ꯑꯣ ꯅꯪꯉꯣꯟꯗ ꯂꯥꯛꯆꯔꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯇꯥꯃꯣ ꯇꯧꯒꯦ. ꯍꯣꯏ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯤ. ꯑꯗꯣ ꯇꯥꯃꯣ ꯏꯃꯥ ꯂꯥꯛꯑꯦ ꯐꯣꯟ ꯊꯝꯃꯒꯦ. ꯂꯩꯔꯥꯡ ꯐꯣꯟ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ. ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯥꯡꯅ ꯊꯋꯥ ꯁꯥꯗꯦ. ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯀꯤꯅꯤ. ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯅ ꯂꯩꯔꯥꯡ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯍꯧꯔꯛꯈꯤ. ꯑꯃꯔꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯒ ꯅꯤꯡꯊꯦꯝꯒꯗꯤ ꯍꯥꯟꯅꯒꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯄꯨꯔꯅꯤꯃꯥꯁꯨ ꯃꯌꯨꯝꯗ ꯀꯣꯜ ꯇꯧꯔꯛꯇꯕ ꯀꯨꯏꯔꯦ. ꯃꯃꯥꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯄꯨꯔꯅꯤꯃꯥ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯇꯦ. ꯑꯗꯨꯝ ꯀꯛꯊꯠꯈꯤ. ꯃꯔꯝꯗꯤ ꯄꯨꯔꯅꯤꯃꯥ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ. ꯅꯤꯡꯊꯦꯝꯁꯨ ꯄꯨꯔꯅꯤꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯗ ꯌꯥꯝ ꯋꯥꯔꯝꯃꯦ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯤꯗꯣ ꯇꯠꯇꯅ ꯑꯃꯅ ꯑꯃꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯩ. ꯁꯣꯝꯗ ꯑꯃꯨꯛ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤꯔꯝꯃꯦ. ꯅꯣꯡꯉꯥꯜꯂꯒ ꯂꯩꯔꯥꯡ ꯑꯃꯗꯤ ꯄꯥꯔꯤ ꯎꯅꯔꯝꯃꯦ. ꯄꯥꯔꯤꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ. ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ. ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯁꯦ? ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯌꯥꯝ ꯑꯃ. ꯑꯗꯨ ꯐꯔꯦꯅꯦ ꯆꯠꯂꯁꯤꯔꯥ? ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯕ ꯄꯥꯔꯛꯇꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯦ. ꯄꯥꯔꯤꯅ ꯂꯩꯔꯥꯡꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯥꯗꯔꯝꯃꯒ ꯆꯠꯈ꯭ꯔꯦ. ꯄꯥꯔꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥꯗ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ. ꯕꯕꯥ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯑꯁꯦ. ꯍꯣꯏꯅꯦ ꯏꯄꯥꯅ ꯀꯅꯥ ꯀꯅꯥꯗꯅꯣ ꯐꯅ ꯐꯅꯕ ꯁꯤꯜꯂꯒꯦ. ꯔꯥꯖꯝꯅꯤꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯦ. ꯇꯣꯂꯨꯃꯨꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ. ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯇꯥꯕ꯭ꯔꯣ? ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯉꯁꯤꯃꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯣꯂꯨꯃꯨꯒꯤ ꯃꯌꯨꯝꯗ ꯂꯥꯟ ꯇꯧꯔꯨꯒꯗꯕꯅꯤ. ꯍꯣꯏ ꯕꯣꯁ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ. ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯔꯥꯁꯤꯗꯤ ꯅꯥꯗꯨꯅ ꯂꯩꯔꯦ. ꯄꯨꯔꯅꯤꯃꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ. 이베마 ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯒꯦ? 이마 ꯑꯩ ꯃꯌꯥꯝ ꯄꯥꯔꯦ. 이샤ꯗꯤ ꯄꯥꯎꯀꯣ ꯐꯖꯅ. 이마 ꯅꯪ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ? ꯍꯣꯏ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯏ. ꯍꯤꯗꯥꯛ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯣ 이마. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯀꯤ ꯃꯇꯝꯅꯦ. ꯍꯨꯏꯁꯨ ꯂꯥꯛꯅ ꯈꯣꯡꯏ. ꯔꯥꯖꯝꯅꯤꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯑꯦ. ꯇꯣꯂꯨꯃꯨꯅ ꯏꯟꯁꯥꯡ ꯊꯣꯡꯂꯤꯉꯩ ꯃꯇꯝꯅꯤ. ꯅꯤꯡꯊꯦꯝꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤ ꯆꯠꯈꯤꯔꯝꯃꯤ. ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ
thong thin bawrami hoi kana kana lege thong sango hang dribo hoi saja hangu ne kana oirabano thong ado he hang to baga tolumuda puram maga chenkra biyo sing ado ngayak lerga ningthemna halakpadadi mayamado mangonda taduna lerme maduda ningthemna laurme tamo tamo nang kai dorage kana nanu torumise sigi mayamse tamo ningthemna mayam babu pamlaga gari dapsilaga gari do hospital tamna thorami hospital hek yobuga doctor gi manak tamna lai doctor hek ubuga ningthem pat paisilame aduga mapi gira chinthara kairame doctor aikhoi tamose amta yengbiu karisu toroi ibungo kapkanu wa serga tolumudu operation theater tamda pusinkra ningthem mayam man hek changkhibaga lai khoramame he sor aikhoi tamubu amta kanbiramu ngayaki matung operation loire operation loirba matung mayamba gya laktuna ningthem mayamagi manakta changami tamo thaudoktu kamai tawrino nangna birthday chatkhruba matung amadi aina chak thongringidani tamona kaidobagi chak thongino potharumu haiba natro tamo se chak lamandana tawgani adu oiresu phone kok tawru yadro phone do switch off takhibani fare tamo pothajaro tamona naba faraga ai misak to kanano haidana thidoge ningthem amadi tolumu wari sanaba loirba matung tolumusu potharame aduga ningthemsu mayama nabanina hospital da dum le somdadi pari amadi rajamni yam haraure leirangsu makhoigi party oirame numitugi numidang waram mapam bachani do yu ngauduna yam langami mayumduda tanjaduda leirang phone tawre parisu yu ngauduna phone adu paikhalame mapa lei habado yu ngaubanina pari di kaurure tamo kaidawrige bebe tamo se ngasidi khara paisallure he nang saunu ko kayam thaksiluna habado yamde da bebe hayeng numidang wayam unasiku bebe thammage tamo phone adu thamkhraba matung mapana muhaire nasado ware potharuro ipa su potharuroge asumna numit adu saukre mathangi numini leirang masamak pari gi memda lame yumsibu pari gi yum oibirabro mapalomdagi leirang na korokpoto tarame ibema kanano nangbo baba ai leirang ni tamo leitro leite ne madi thaba ma chathoki fare dudi baba ai la amena khara tambiu ai chale somda ningthemgi mayam ba tolumudo tamna tamna phagalame leirang chatkhruba matung rajamni na machagi nakta change adu gaire ibungo nang hangba mi lami ne yar baba ai leite na haikhiba natro haikre machanu padu thaba ama chanabagi philosinkhre matamdo numidang waramgi matamne punima mama dadi phone tawrudre badugi muhta wakhalgi kalpana ama irame he nungsiba nangse onthokna sungakre ko kalpana se iba loirga punima adumak tumthakirame somna ningthemsu mayambagi seba tawna tumthakirame ningthemgi mamangda punima laame da nangse yam nuksire ningthemsu mamangduda khumi kaidawbagi
Laktru Purnima, Nang Dagi Nakta Anido, Mamang Duda, Langnerame, Koibagasu, Setminarame. Da Kaigino Nangse, Yam Nushirisibo. Aisu Nang Yam Nushi. Haima, I did Nangse Uningiamna Unaduini Nushibi. Ningtem, Mangliba Mangado, make up Tolakpada, Nongalame. Punimasu, make up Tolakpada, Nongalam Dagi, Pung Home Tarame, Numitugi Nonganbaga, Punima, exam Tabachat Kirame. Somda, Ningtemsu, Mayamabu, treatment of Wirame. Aduga, Punimagi Mamara Sisu, Narubadagi, Tapna Fagale. Nakan namarom dana, pari mapam sasu, karamala long amuk, sinsigaituna, tolumuna, pagalak bangai. Rasi, sakumda, saktung tona, masan the fita call torme. Ibema, nang exam nungairam bro. Hoi ma, nungairame. Nang karum kanda tolok to na dude. Ima, sab sabadi khangdre. Hoine, ima ngairamage ko. Pajaro, like to Washer Maga, Mama Sanido, Fon Tamnakre. Somda, Punimagi Mamanabi, Minervana, Amuhangami. Ba, no herodo, Nanga Pong Nadro. Paunaki the Boquet. Toxaluadro do dear. Adukisu, Matam Lakiniba. Pareba, Haying Mupar to the Nakanamadana, Layrangdi, sounding Manalore. E Karesum, Pari Namabu, Tawas Haktabaduda. Numitugi Numidam Waramdo, Pari, Fontorami. Rings at Lasu, Layrangdi Fon Director. Layranga, Fola doing Bumatam the day, Miss Coleramado, Madu Ubuda, Kakachka. Zak Sabatoga, Layranga Tumlam Dida, Parigi Kolai. Hello? Isibi Kaurkanuso Haima Nang na Lambado Tamudi Kangudre Ado Saurnuse Nabuk Patabado Yarikangin Nang na Yam sounding a di Haying Unersi Hoi Fare Ay Imanabe Magalage Tamo Tamageko Somdadi Tolumusu Tamatam na Fagalame Mayim du Putarame Ningtem, Tamoka the Potag. Hoitamo, Adudi, Isaac Tongurage. Tonguru. Tamodi, some put in the sage. Outamodudi, the now shim zeruki. Nayakimatung, Sak Loreduna. Ningtemna, Mayambabu, Sak in Birami. Tamo, se, Yamsa Silo. Yarin in Tem. Maduya de Tamo. Tamonasum. Tabak Satrabadi, Nanau Dika Jani Hoine, Summi, Tamo Wakalungai to Batorege Adune Batamo, Aina Hayangamu, and Anatin between Tamonasu in Bigase, Nayakato Asumna, Machin Manau, Hara Roxak Saminari Tumlam Dai Kutingi, Ningtem Mama de Punima, Nomata, Nixin and Dobanami Yaukite Ningtem, Mana Wakan Kalingai. Tanja Duda, Tolum Nakore. Ningtem Tamogi Nakdalaw Hoi Tamolage Se Sipuro Aduga Upudagi 60K Loctor Yarni Tamo Honabi Dresu Kay Honoro you know Tamona Hingi se Nangini Se Loctoro Mayaman Hibawadu in the Batorumde Pashadu Low Ruga Mayamadapi Se Sina Nangi Tabaki the Menanabani Yamaletamo I love Namoro Ihe Masidi Officer Hibasidi Seliam Changmani Nangi exam duna Karam Kan Hiduk to know Hangchit Hiduk to Nintamo Oh Fare Adu Dinang Su Waramani Potaro Tamosu Potarage Mayambagi Katiki Tolaga Ningtem Su Potarame Somda Punimasu
लाइक पान पाना उइथखरे ममानबे मना कौरे पूर्णिमा नंग याम तुमनिंगबो माले फमुंग तुमु लाओ ममानबीना कौरिबदो पूर्णिमा दि तारमदे मरमदि मा नुंगाइना तुमथखिबदा खंगदबने पूर्णिमाना कौबो तादबदुदा ममानबीना थांजिनबिरमे फमुंग ताना नुंगाइना तुमो पूर्णिमा गुड नाइट सी हायरमलगा ममानबीदो कादुदगी चटख्रे नुमितो नुमिदांग वायमगी मतमने सोमदा निंगथेमदी तोलुमुबु ऑफिसदगी लौबा लामे ऑफिस आवर लोरगा लंबीदा ट्रैफिक जाम लेरिंगै तंजा अदुदा मतै मलेरांग लैसाबी सारगा ममानबी अमगा चटके गाड़ी दुदगी निंगथेमना फत उरदुना मयामदा हायरमे कइनो सिदी अखोय तैमदु नत्रो ओंथोंनबु मानख्रेदा तमो मानब नते नतै मनि तानसे होय तमो माने अनिदु लैरांग चटपा माइकेरोमदा तानरे लैरांग नुमितो लैसाबी सारगा फ्रॉक अमा लितुना ममानबीगी गाड़ी मनिंगदा नपे बाय ऐसे मौ मानजेको होरेन हेरो दुनको उरदि कमाय तौनी नंग मौनी हायरपा यारोयको होरेन होय बाय हायरुय नंगसु अनिदो गार्डन अमदा यौरे ngaiki matung ningthemgo tolumugosu tumina garden aduda change pari ngaiki matungda yaurame leirangi mamanabi duna leirangu thanamlaga chatkhre pari ubda leirang adu sawbana loire pari su leirangi mataw aduda pena nokchare nungsibi kayam kuirage taningde korkono कईदौरगे हाइसिबु नुक्सिबे अइने नंगी नयुमदा लाकपदा नपादु नेंगोंदा नंग लेते काना हाइलाइनिने असेंगमने नुमितो अई थबा अमा चथोयबा अदुदा खंगदे नसिमग अइबु नयुमदा पुगदबने हो नंग नायबदो यारगे अदो ngasiदी यारोय अई थबक याम लई फरे नंग नाई ngasi पुदरदी अई सिनी अदुमाय तौनो नुक्सिबे अई थबक लेबैने मथंगदा अई नंगबु सोयदन पुरगे पारीने लेरांग थेमबदो लेरांगदी याद्रे पारीसु तोफों खंद्रे ngayak लेरगा खुमे नंग अदुमाय तौदो ओरदी फरे अई नंगोंदा कैनोम हाइगे कै वानो हाइरो अई ngasi उनसि हाइसे इबानी थाजनबा थमसे हाइबने नंगना हाइबदा अई यादुना त लाई फरे चसिला अनिदो गार्डन दगी थोलामे मबानी की तुंगदा निंथेंगो तोलुमुगा इनाख्रे पारीने लेरांगबो रेस्टोरेंट अमदा पुरे लेरांगी थंगनबा ग्लास तुदा पंगथनबा हिदा हापमे पारीने लेरांगदा वारी साना सानादना कोल्ड ड्रिंक अदो पिथामे लेरांग ngaiki matungda gyan mangkhirame tanja adu parina खौरांग नायरकप तंजाने नुमितुगी ओइना लेरांगबु मागी गाड़ी दा हापकतुना पुखिरमे असिकप होटल मफम अमदा निंथेमोइसु पारीगी मतुंगदा अदुम इनरी ngaiki matung parine लेरांगबु तंजा यंगदुना रूमदा पुसिलगा तमना तमना लेरांगी मसादो सोमे अदुगा खले वाखलदा नुंगसिबि नंगदि खंखिरो अइना नंगोदा सानरिसे नंगी नवा तोलुमुसु अइना हाले अदुगा अइना नंगबुसु इकाय खुमनबा मंगालने हौजी तंजा अदुदा निंथेमोइसु यौरक्त्रे मरमदि लंबीदा ट्रैफिक जाम होइबनिना अनिदो करो माइकेदा चटकी हाइबा खंगौद्रे सोमदा पारीदी तमना तमना लेरांगबु इज्जत लौनबा होनरी लेरांग तुमखिबना मरम मोइदुना पारीना तौरकपदो मसादे खंगौद्रे मथंग नुमितकी नोंगालकपदा लेरांग मसादो चैनाखुल फावरमे ममित खंगिंगसिंगदुना पारी देंगे अदुगा हाइरे अइने लेरिसे कदाइदनो तमो अइबु थिलु युमदा पारीगी असेंग सकतमदो हौजिकती लेरांगदु उलै पारी नोफेट तौरगा हाइरे
Nang aigi oirabane hojikti. Ai nangbu thinma ngamaro. Nupi amagi ijat khangrabo tamo nangbo. Ijat haiba. Nangi ijat. Nangi ijat aina laure. Nangi fajabada ai ngaure. Adumai tongnu tamo. Ai nangbu nuksi. Ai nangbu nukside. Nangonda play tawbane. Ai nupi mayam koy. Nam thak tawba. Nang aingonda khangni. Police ta pau bi. Kaigi police. Ha. Hojikti nang aina to aladabane. Tanja duda pari gi phone du lame. Hello. Tamu kai lege. Ai thaba ma chali ni bebe. Ai nakta la roidro. Hojimag lage nuksibe. Pari mafi marol du semaga yam musitana lairangda paisa langsilame. Se nangi mamal ne. Wa se kanamta da khangan be yaro. Khangaba aduga aina halaktu fawba mafam sida nang leiramgadabani khang. Si hairamaga pari kadudagi thokre. Lairangdi langsilamba paisa do kolga kaphoy. Sibu aigi mamal aina nangbu yam nungsijaraga nangna adugumba lichat. Pari nokphet tawraga kadudagi thokhirame. Somda pari di mayum yorakpaga haraubana loire. Magi plan success oire haiduna. Pari du lairangi manakta amuk halakidre. Lairangsu tamna tamna masa sole sole soraktuda chale. Athengba lambi duda tanja duda tungdagi car ma laktuna lairangbu thomjilame. Thengjiliba nupa aduna lairangbu anakpu hospital amada pukhatpirame. Bema nang kaisu tawrise achangba che kudimak aina puthokani. Wasi haraga lairangbu pukhatlakpada hospital amada yaurame. Numitto asumna hokirame. Numit taruknigi matung lairangdu tapna tapna farduna mayumda putharame. Chalamdai duda doctor nairame. Lairangi mi kana kana yauge. Pukhalakliba nupa aduna doctor de yengna nai. Sir ai yauri. Pare pare adudi nang ai kada amta chango. Phani sir. Romesh ni lairangbu hospital na pukhalakliba. Nakanda doctor ga Romesh ka wari sanabado lairangna marumdagi tarame. Sir, may I come in? Sango Romesh. Kaido yaurge sir. Hekta haibiu. Wase lairangda di hairunu. Yam critical wari. Karamba stage da lairunu sir. Haibiu. Lairang se physically rape to birame. Amadi pregnant wari. Aduga mana ma depression suwang. Funny sir. Adudi ai lairang se treatment tawjage. Hoi fare fare yauro adudi fajana. Somda lairang paw du tabda mapi ra chelame. Aduga matumda sonje. Hingchaba nang thengnarubu dagini ko. Ai ngasi leikha taribase. Tanja aduda Romesh tu lairangi manakta change. Bam kaidore chalusira. Hoi chaluse tamo. Lairangdu doctor gi ayabi yaurga hospital dudagi discharge torme. Lairangna oriba condition do kharasu critical oibanina mabu Romesh gi mayumda thamme. Somda Romesh gi imungdi haraurame lairang purakpada. Yam phajai ko agi choice ima amta langa kinu. She is my patient. Romesh na pau pumba mama da tamame. Phare pungo phajana treatment tawbiro nangi patient se. Hoi ma ningthem mana thagi be exam do result haidure. Ningthem hojik IPS officer oina khalame. Training loirbu matung mahak officer na join torame. Nakan amarom pari ngasisu nupi mabu rape tawraga hatlame. Ngayaki mamangda
ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯗꯣ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯖꯤꯟꯅꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯕꯤꯔꯛꯑꯝꯃꯤ꯫ ꯕꯦꯝ, ꯅꯪ ꯗꯗꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯨꯡꯁꯤꯌꯦ ꯗꯗꯥ꯫ ꯑꯗꯨꯗꯤ ꯗꯗꯥꯅ ꯍꯥꯏꯁꯦ ꯇꯥꯎ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯏꯖꯠ ꯂꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯣ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯄꯥꯔꯤ ꯅꯨꯄꯤꯗꯣ ꯍꯥꯠꯂꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯤ ꯃꯆꯥꯁꯦ ꯒꯥꯔꯤ ꯊꯥꯎꯀꯠꯂꯨ ꯑꯗꯨꯒ ꯐꯣꯟ ꯇꯧꯈꯣ ꯃꯌꯨꯝꯗ꯫ ꯍꯣꯏ ꯐꯅꯤ ꯁꯥꯔ꯫ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔꯗꯨꯅ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯁꯥꯔ, ꯅꯨꯄꯤ ꯑꯃ ꯍꯥꯠꯇꯣꯛꯑꯝꯃꯤ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯉꯥꯏꯈꯣ ꯕꯣꯏꯆꯥ, ꯇꯞꯅ ꯇꯞꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯈꯤꯁꯤ꯫ ꯐꯅꯤ ꯁꯥꯔ, ꯁꯥꯔꯁꯨ ꯂꯥꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯂꯨꯃꯨꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ ꯏꯕꯨꯡꯉꯣ? ꯇꯥꯃꯣ, ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ꯫ ꯐꯔꯦ, ꯒꯥꯔꯤꯗꯣ ꯏꯔꯦꯟꯖꯅ ꯊꯧꯀꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯣꯐꯤꯁꯇ ꯌꯧꯔꯝꯃꯤ꯫ ꯕꯣꯏꯆꯥ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯁꯥꯔ, ꯌꯧꯕꯤꯔꯛꯑꯕꯣ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯕꯣꯏꯆꯥ꯫ ꯁꯥꯔ, ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯊꯤꯒꯠꯁꯤꯒꯦ? ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ꯫ ꯉꯥꯏꯈꯣ, ꯀꯥꯗꯨꯒꯤ CCTVꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯣ ꯅꯪꯅ ꯍꯌꯦꯡꯃꯛ ꯈꯪꯗꯣꯛꯑꯣ, ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯗꯨꯁꯨ ꯈꯪꯗꯣꯛꯎꯀꯣ꯫ ꯐꯅꯤ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯕꯣꯏꯆꯥꯅ ꯅꯤꯡꯊꯦꯝꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯁꯥꯔ, CCTVꯒꯤ ꯗꯤꯇꯦꯜꯗꯣ ꯁꯥꯔꯅ ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯄꯤꯔꯒꯦ꯫ ꯐꯅꯤ꯫ ꯑꯗꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯣ꯫ ꯁꯥꯔ, ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯒꯠꯄꯗ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯌꯥꯝ ꯆꯣꯞꯄ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ꯫ ꯅꯤꯡꯊꯦꯝ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯋꯥꯈꯟꯗ ꯈꯜꯂꯤ꯫ ꯃꯄꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ꯫ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯃꯄꯥ ꯃꯆꯥꯅꯤꯃꯛ꯫ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯄꯥꯔꯤ, ꯅꯪꯕꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯒꯅꯤ꯫ ꯑꯗꯨꯅ ꯂꯤꯂꯥ ꯍꯧꯔꯒꯦ ꯑꯩꯁꯨ꯫ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯃꯥꯒ ꯊꯥꯏꯅ 12 ꯊꯥꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯅꯤꯇꯥ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯃꯇꯦꯡꯅꯣ ꯅꯤꯡꯊꯦꯝ? ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯐꯅꯤ ꯚꯥꯏ, ꯑꯩ ꯍꯩꯁꯤꯡꯅ ꯇꯧꯒꯦ꯫ ꯑꯗꯣ ꯅꯪ ꯄ꯭ꯂꯥꯟ ꯁꯣꯏꯔꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯣ ꯅꯪ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯗꯤ ꯌꯥꯗꯦ꯫ ꯐꯔꯦ ꯅꯤꯡꯊꯦꯝ, ꯑꯩ ꯊꯕꯛꯇꯨ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯑꯒꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯅꯤꯗꯨ꯫ ꯁꯣꯝꯗ ꯄꯥꯔꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯔꯥꯡ, ꯅꯪꯗꯤ ꯁꯤꯔꯝꯃꯅꯤ, ꯑꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯅꯨꯡꯉꯥꯏꯔꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇꯨ ꯌꯦꯡꯕꯗ ꯅꯤꯇꯥꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯑꯝꯃꯤ꯫ ꯌꯥꯝ ꯐꯖꯩꯀꯣ, ꯐ꯭ꯔꯦꯟ ꯑꯣꯏꯁꯦ꯫ ꯌꯥꯏꯌꯦ꯫ ꯄꯥꯔꯤ ꯃꯦꯁꯦꯖꯇꯣ ꯌꯦꯡꯉꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯌꯥꯏꯅꯦ, ꯁꯤ ꯃꯥꯁꯨ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ꯫ ꯃꯦꯁꯦꯖꯇꯣ ꯊꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯇꯥꯅ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯚꯥꯏ, ꯐꯥꯔꯁ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ꯫ ꯒꯨꯗ ꯚꯥꯏ, ꯇꯞꯅ ꯇꯞꯅ ꯑꯩꯉꯣꯟꯗ ꯅꯪ ꯄꯥꯎ ꯍꯥꯏꯔꯛꯄ ꯀꯥꯎꯕ ꯌꯥꯗꯦ꯫ ꯐꯔꯦ ꯚꯥꯏ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯈꯜꯂꯨꯈꯤꯒꯦ꯫ ꯁꯣꯝꯗ ꯂꯩꯔꯥꯡ ꯑꯗꯣ ꯆꯥꯎ ꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯔꯣꯃꯦꯁꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯥꯡ, ꯅꯪꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯃꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯥꯕꯨ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ
ꯂꯩꯔꯥꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯅꯤꯇꯥꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤ ꯅꯤꯇꯥꯁꯦ ꯅꯤꯡꯊꯦꯝꯅ ꯊꯥꯔꯛꯄꯅꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯗ꯭ꯔꯤ ꯅꯁꯛ ꯑꯁꯨꯛ ꯐꯖꯔꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯇꯦꯒ ꯍꯥꯏꯕꯗꯣ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯍꯣ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯤ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯠꯇꯧꯕ ꯅꯠꯇꯦꯗ ꯌꯥꯔꯦ ꯈꯪꯖꯔꯦ ꯇꯥꯃꯣ ꯅꯨꯄꯥ ꯅꯣꯏꯗꯤ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅꯦ ꯑꯁꯨꯝ ꯇꯧꯅ ꯅꯤꯇꯥ ꯑꯃꯗꯤ ꯄꯥꯔꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯔꯝꯃꯦ ꯅꯤꯇꯥꯁꯨ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯧꯈꯤꯔꯝꯃꯦ ꯄꯥꯔꯤ ꯑꯃꯗꯤ ꯅꯤꯇꯥ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯀꯠꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯅꯤꯇꯥ ꯃꯈꯣꯡ ꯅꯥꯔꯦ ꯍꯥꯏꯖꯤꯟꯅꯔꯒ ꯀꯣꯂꯦꯖ ꯐꯥꯎꯕ ꯊꯤꯜꯍꯜꯂꯝꯃꯦ ꯅꯤꯇꯥꯅ ꯅꯤꯡꯊꯦꯝꯗ ꯄꯥꯎ ꯂꯣꯏꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯤꯇꯥ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯨ Before some minute ꯅꯤꯇꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯦꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯗ ꯅꯪꯅ ꯇꯨꯊꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯅ ꯂꯤꯂꯥ ꯁꯥꯟꯅꯒꯦ ꯌꯦꯡꯉꯨ ꯄꯥꯔꯤ ꯅꯪ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ ꯅꯣꯡꯃꯗꯤ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯌꯦꯡꯉꯨ ꯅꯤꯇꯥꯅ ꯀꯦꯔꯤꯉꯩ ꯐꯣꯟ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯀꯣꯜ ꯑꯗꯨ ꯄꯥꯔꯤꯒꯤꯅꯤ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯂꯥꯛꯑꯝꯃꯦ ꯄꯥꯏꯔꯣꯏ ꯍꯤꯡꯆꯥꯕꯁꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯅꯤꯇꯥ ꯀꯣꯜ ꯑꯗꯨ ꯑꯍꯨꯝꯂꯛ ꯈꯤꯡꯂꯕ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯦ ꯑꯩꯈꯣꯏ ꯐꯖꯕꯤꯁꯦ ꯑꯩꯅ ꯊꯤꯟꯕ ꯇꯥꯔꯦꯅꯦ ꯅꯪꯅ ꯊꯤꯟꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯈꯣꯡ ꯑꯅꯥꯕꯁꯤꯒ ꯑꯦ ꯅꯪ ꯅꯈꯣꯡ ꯅꯥꯔꯕ ꯐꯖꯕꯤ ꯅꯥꯗ꯭ꯔꯗꯤ ꯍꯥꯏꯈꯤꯗ꯭ꯔꯣ ꯑꯩ ꯑꯣꯇꯣꯗ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯗꯗꯥ ꯂꯥꯛꯑꯒꯦꯕ ꯋꯥꯈꯜ ꯑꯗꯣ ꯈꯟꯕ ꯂꯣꯏꯔꯒ ꯅꯤꯇꯥ ꯃꯣꯃꯣꯟꯗ ꯎꯠꯂꯤ ꯄꯥꯔꯤꯕꯨ ꯁꯤꯡꯅꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯅꯪ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯄꯥꯔꯤꯅ ꯊꯤꯜꯂꯛꯄꯗꯣ ꯌꯧꯔꯦ ꯅꯤꯇꯥꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯩ ꯀ꯭ꯂꯥꯁ ꯆꯪꯉꯨꯈꯤꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯒꯦ ꯅꯤꯇꯥ ꯀ꯭ꯂꯥꯁ ꯆꯪꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯅ ꯄꯣꯏꯆꯥꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦ ꯄꯣꯏꯆꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯆꯠꯃꯤꯟꯅꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯁꯥꯔ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯇꯥ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯕꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏ ꯍꯤꯡꯆꯥꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯊꯦꯡꯉꯛꯏꯁꯦ ꯌꯥꯗ ꯇꯧꯔꯤꯅꯦ ꯗꯥꯔꯂꯤꯡ ꯆꯠꯁꯤ ꯂꯥꯛꯑꯣꯏ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯇꯞꯅ ꯒꯥꯔꯤꯗꯣ ꯏꯟꯅꯔꯛꯑꯦ ꯅꯤꯡꯊꯦꯝꯅ ꯅꯤꯇꯥꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯀꯣ ꯑꯩꯈꯣꯏ ꯃꯥꯕꯨ ꯐꯥꯅꯕ ꯂꯥꯛꯏ ꯍꯣꯏ ꯚꯥꯏ ꯑꯩ ꯃꯐꯝꯗꯨ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯅꯤꯇꯥ ꯌꯥꯝ ꯍꯩꯁꯤꯡꯕ ꯅꯨꯄꯤꯅꯤ ꯅꯤꯡꯊꯦꯝ ꯃꯕꯥꯅꯤ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯇꯣ ꯄꯥꯔꯤꯗ ꯎꯍꯟꯗꯦ ꯃꯥ ꯐꯣꯟ ꯑꯅꯤ ꯄꯥꯏꯔꯝꯃꯤ ꯐꯣꯟ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯇꯥ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯉꯒ ꯄꯥꯔꯤ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯣꯟ ꯑꯗꯣ ꯄꯨꯊꯣꯔꯛꯏ ꯅꯤꯇꯥꯗꯨ ꯃꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯖꯤꯟꯅꯩ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯍꯜꯂꯣ ꯕꯕꯥ ꯑꯩ ꯆꯦꯜꯂꯦ ꯅꯤꯇꯥꯅ ꯃꯄꯥꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄꯒꯤ ꯇꯥꯏꯞꯇ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ ꯑꯗꯣ ꯕꯕꯥ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯅꯤ ꯅꯆꯥ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯕꯦꯛꯇ ꯁꯠ ꯂꯥꯎꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯅꯤꯇꯥꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ ꯋꯥ ꯕꯥꯂꯣꯍꯦ ꯏꯇꯨꯁꯦ ꯑꯣꯏꯗꯕꯒ ꯉꯥꯡꯉꯤꯀꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯣꯏ ꯗꯗꯥ ꯌꯥꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯦꯜꯂꯁꯦ ꯅꯤꯇꯥꯅ ꯍꯣꯇꯦꯜ ꯄꯜꯂꯛꯄꯗꯨꯗ ꯄꯥꯔꯤꯗꯨ ꯂꯩꯔꯥꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯣ ꯈꯪꯐꯥ ꯐꯥꯏ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯒꯦ ꯌꯥꯎꯅ ꯁꯥꯟꯅꯔꯦ ꯀꯩꯗꯧꯔꯒꯦꯗ ꯑꯩꯅ ꯍꯣꯇꯦꯜ ꯄꯜꯂꯒ ꯅꯪꯅ ꯅꯃꯥꯏ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯕꯦꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯇꯥꯅ ꯌꯥꯝꯃꯟꯗꯕꯗꯒꯤ
Parini Nitabu, Hotel Mutacelame. Kadu, Tongo Silaga, Nitan Hirame. Tamo, Nangak to Pamamo. I am worry. Barum da, Fim to Honguki. Hoi Fare. I got to Monge. Barum Manungdegi, Nita, Nintim the Mrs. Tarame. Room number 307, right corner gi, Nakanda Kam 11, Aduda. Fare bye. I call Hotel do Yore. Nang acting do, Makasato. Barum dagi, total Lubamatu. Nitana, Pari to Mingeda, Tabtai Keslame. Aduka Kali. Nasidi, Nang se, Tabtai Maholage. Nitim da Falage. Aduga Aise, Kanano se, Nangun the Kangalag. Pazana, Cable Lord Matung. Nitana, Pari Bohodome. Tamo, Tamo, Hogolo se, Nupa Naibu, Pagitoreba. Pari, why do Tabada, Mamito, Kangching. Ha, Kadadno, Tamotoge. Nitana, Keshana Duna Paribu, Kudums and Navahonari. Parisu, Nitabu, Yingduna Lake. Tanja Duda, Kagi Tongado, Kokok Tilaki. Parina Sauraga, Tongado, Hang was it. Nuchibi, Nangaktalemo, Kananu Yunge. Parina, Tongado, Heg Hang Topaga. Nintendo no way do, Parigimoku Name. Adugade, you are under arrest. Hey, no Kanakana lay. She Pazalu. I wouldn't totke. Paridu, Mokoi Musingna, Padun Pukrabamatu. Nintendo Nitada, Onsendu Naire. Thank you, Nita. Bye. I get Pang Wibagi. Sidi, friend Amagi, Topum Topo to Nibai. Pare. I should look again. Nang should look. What's Yaramaga? Ninkem, Mapama to the Kari Toduna Satk. Wari Sigi, Tara Supatankak, Matanga Sedulusinzer, Mayamna, Wari Sitabiraga, Adonga Pampam Dadu, Kamenda Tamiramu, Asoishuida, Semtuk and the Witanzado, Mayam de Gilojagi, Amukana, Arubil Krumzer.